ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯪꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯡꯂꯝꯕꯝ ꯃꯥꯁꯤ ꯂꯩꯃ ꯁꯦꯀꯦꯟ ꯔꯟꯅꯔ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡꯒꯤ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯒꯨꯝꯕ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯑꯗꯨꯒ ngasi ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯎꯅꯖꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯨꯕꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤꯗꯃꯛꯇ ꯃꯥꯁꯤ ꯂꯩꯃ ꯇꯔꯥꯝꯅꯣꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯀꯥꯏꯋꯥꯏꯗꯩꯅꯣ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯄꯣꯛꯐꯝ ꯀꯣ ꯑꯩꯒꯤ ꯄꯣꯛꯐꯝꯗꯤ ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯏꯝꯐꯥꯜꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 13 ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯀꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯁꯤꯅꯀꯣ ꯑꯗꯨꯝ ꯊꯧꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯍꯁꯕꯦꯟꯒꯤ ꯃꯤꯡ ꯍꯁꯕꯦꯟꯒꯤ ꯃꯤꯡꯅ ꯈꯣꯏꯔꯣꯝ ꯔꯣꯕꯤꯟ ꯀꯨꯃꯥꯔ ꯁꯤꯡ ꯑꯣꯀꯦ ꯑꯗꯨꯒ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯍꯁꯕꯦꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯗꯩ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯁꯤꯂꯣꯡꯗꯀꯣ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯂꯩꯕꯁꯦ ꯑꯗꯨꯗꯤ ꯑꯌꯥꯝꯕ ꯂꯩꯕꯁꯦ ꯁꯤꯂꯣꯡꯗ ꯑꯣꯏꯅ ꯁꯤꯂꯣꯡꯗ ꯂꯩꯔꯦ ꯆꯍꯤ ꯑꯃꯗ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯒꯤ ꯚꯦꯀꯦꯁꯟ ꯃꯇꯝꯗꯀꯣ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯊꯣꯛꯂꯛꯑꯦ ꯏꯃꯨꯡꯒꯤ ꯏꯄꯥꯝꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯁꯦꯀꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯃꯌꯥꯡꯂꯝꯕꯝ ꯁꯤꯇꯣꯟ ꯁꯤꯡ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯃ ꯗꯦꯕꯤ ꯕꯕꯥꯒ ꯃꯃꯥ ꯀꯔꯤ ꯇꯧꯋꯤ ꯊꯕꯛꯁꯦ ꯕꯕꯥꯁꯦ ꯇꯦꯂꯤꯀꯣꯝꯗ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯦ ꯑꯗꯨꯝ ꯑꯣꯀꯦ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯦ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯗꯨꯅ ꯏꯄ꯭ꯋꯥꯅꯤꯄꯥ ꯍꯥꯏꯀꯣ ꯏꯄ꯭ꯋꯥꯅꯤꯄꯥ ꯑꯃꯅꯦ ꯑꯗꯨꯒ ꯃꯊꯪꯗ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯀꯨ ꯏꯅꯦꯝꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯟꯂꯣꯁ ꯑꯗꯨꯁꯨ ꯕꯕꯥꯁꯨ ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯒꯤꯗꯤ ꯈꯪꯗꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯄꯥꯝꯒꯤꯁꯨ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯗꯗꯥꯒꯤ ꯕꯕꯥ ꯍꯥꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯊꯥ 6-7 ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯕꯕꯥ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯈꯣꯏꯔꯣꯝ ꯅꯣꯌꯣꯟ ꯃꯃꯥꯒꯤꯅ ꯈꯣꯏꯔꯣꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜꯁꯪ ꯑꯣꯀꯦ ꯏꯆꯥ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯦ ꯀꯌꯥ ꯂꯩꯕꯤꯔꯦ ꯑꯩ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯦ ꯑꯣꯀꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯐ꯭ꯂꯣꯔꯦꯟꯁ ꯈꯣꯏꯔꯣꯝ ꯀꯧꯏꯀꯣ ꯃꯤꯡꯁꯦ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯃꯤꯁꯤꯡꯅ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯈꯣꯠꯂꯤꯅꯣꯅ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯀꯨꯊꯤ ꯏꯕ ꯍꯥꯏꯅ ꯆꯠꯅꯕꯗꯣ ꯑꯍꯟꯁꯤꯡꯅ ꯑꯗꯨꯗ ꯀꯨꯊꯤꯗ ꯑꯦꯐꯅ ꯍꯧꯕ ꯃꯃꯤꯡ ꯊꯣꯜꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯗꯗꯥꯒ ꯏꯕꯥꯅꯤꯁꯦ ꯈꯟꯅꯔꯦ ꯀꯩ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦꯅ ꯕꯕꯥꯅꯕꯨꯗꯤ ꯍꯥꯏꯕꯀꯣ ꯏꯁꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩꯅꯤ ꯍꯌꯦꯡꯋꯥꯏ ꯑꯗꯨꯅ ꯐꯖꯕꯤ ꯀꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯐꯖꯕꯤꯁꯨ ꯀꯧꯋꯦꯕ ꯑꯗ ꯗꯗꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯐ꯭ꯂꯣꯔꯦꯟꯁ ꯀꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯅ ꯐꯦꯔꯤ ꯈꯣꯏꯔꯣꯝ ꯑꯣꯀꯦ ꯑꯗꯨ ꯃꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯅꯦ ꯏꯆꯥꯅꯨꯄꯤꯅꯁꯨ ꯃꯁꯥꯅ ꯍꯥꯏꯌꯦ ꯃꯃꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯦꯟꯖ ꯇꯧꯕꯤꯔꯣꯅ ꯑꯗꯣ ꯑꯩꯁꯦ ꯅꯦꯛꯁ ꯌꯔꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯀ꯭ꯂꯥꯁ 10ꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ 11ꯁꯦ ꯑꯩ ꯌꯥꯔꯤꯈꯩ ꯁꯤꯗ ꯇꯧꯍꯜꯂꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯥ ꯃꯤꯡ ꯆꯦꯟꯖ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯣꯏ ꯇꯧꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯁꯨ ꯂꯩꯔꯁꯨ ꯑꯃ ꯀꯩꯅꯣ ꯁꯔꯇꯤꯐꯤꯀꯦꯠ ꯅꯦꯝ ꯑꯣꯏꯔꯁꯨ ꯅꯤꯛ ꯅꯦꯝ ꯑꯣꯏꯔꯁꯨ ꯑꯃ ꯍꯦꯛꯇ ꯃꯥꯅ ꯄꯥꯝꯖꯕꯗꯣ ꯑꯗꯣ ꯑꯩꯅ ꯊꯨꯡꯍꯟꯒꯦꯅ ꯈꯜꯂꯤꯕ ꯑꯣꯀꯦ ꯏꯁꯥꯒꯤ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯀꯔꯤꯅꯣ ꯑꯩꯁꯨ 12 ꯑꯩꯁꯦ ꯌꯨꯝ ꯉꯟꯅ ꯄꯥꯟꯊꯣꯛꯈ꯭ꯔꯦ 12ꯇ ꯑꯗꯨꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯒ ꯑꯇꯣꯞꯄ ꯄꯤꯖꯟ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯡꯗꯒ ꯌꯥꯎꯕꯤꯔꯛꯄ ꯂꯩꯈꯤꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯊꯣꯛꯈꯤꯕ ꯂꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯁꯦ ꯁ꯭ꯇꯦꯖꯇ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯀꯨꯝꯕꯀꯣ ꯍꯣꯏ 11-12 ꯑꯗꯨꯋꯥꯏꯐꯥꯎꯁꯨ ꯑꯩ ꯁꯨꯝ ꯁ꯭ꯀꯨꯜꯒꯤ ꯂꯦꯚꯦꯜꯗꯗꯤ ꯇꯧꯋꯦꯕ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯇꯧꯕ ꯂꯩꯇꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯃꯥꯡꯗ ꯐꯣꯡꯈꯤꯕ ꯑꯦꯜꯕꯝ ꯏꯁꯩ ꯐꯤꯂꯝ ꯀꯔꯤ ꯁꯤꯒꯨꯝꯕꯗꯒ ꯌꯥꯎꯕꯤꯈꯤꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ
ꯂꯩꯈꯤꯕ꯭ꯔꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯑꯦꯜꯕꯝꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯐꯤꯜꯝ ꯑꯣꯏꯅ ꯑꯃ ꯂꯤꯗ ꯔꯣꯜ ꯇꯧꯒꯗꯕ ꯑꯩꯅ ꯑꯗꯣ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯀꯥꯟꯗ ꯀ꯭ꯂꯥꯁ 12 ꯇꯝꯃꯤꯉꯩ ꯃꯇꯝꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯅꯥꯕ ꯂꯩꯕꯒꯤ ꯕꯕꯥꯒꯤ ꯑꯣꯐꯤꯁꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯗ ꯀꯟꯅ ꯍꯣꯠꯅꯔꯝꯕ ꯑꯗꯣ ꯍꯧꯔꯝꯃꯦ ꯏꯁꯩ ꯔꯤꯂꯤꯁ ꯇꯧ ꯈꯣꯠꯇꯅ ꯂꯣꯏꯈ꯭ꯔꯦꯀꯣ ꯕꯣꯔꯗ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ anyway ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣꯗꯤ ꯂꯩꯔꯝꯃꯦ ꯅꯍꯥꯟꯁꯦ ꯑꯩꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯀꯥꯟꯗꯅꯦ ꯍꯧꯖꯤꯛ ꯑꯃ ꯏꯁꯩ ꯑꯃ ꯌꯨꯒꯤ ꯏꯁꯩ ꯁꯦꯛꯃꯥꯏ ꯌꯨ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯁꯛꯄꯅꯦꯕ ꯏꯅꯥꯎꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯑꯝꯇꯪ ꯇꯧꯕꯤꯗ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯁꯩ ꯁꯛꯄꯗꯣ ꯃꯃꯤꯡꯗꯣ ꯄꯟꯕꯤꯔꯝꯃꯣ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯂꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯌꯨꯝꯗꯤ ꯄꯥꯟꯊꯣꯛꯑꯦ ꯍꯧꯖꯤꯛꯁꯤ ꯌꯨꯝ ꯄꯥꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯥꯏꯇꯜ ꯑꯃꯁꯨ ꯑꯗꯨꯝ ꯂꯧꯕ ꯌꯥꯎꯔꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯕꯅꯤ ꯌꯥꯎꯒꯦꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯨꯅ ꯑꯩꯁꯦ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯌꯦ ꯁꯣꯔꯠ ꯐꯤल्म 2 ꯇꯧꯁꯦꯅ ꯑꯣꯖꯥ ꯁꯨꯔꯦꯟ ꯍꯥꯏꯔꯒ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯂꯝꯗꯨꯗ ꯄꯥꯝꯖꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯌꯥꯕꯤꯔꯒꯗꯤ ꯄꯥꯝꯖꯔꯨꯕꯅꯤꯅ ꯑꯗꯒꯤꯗꯤ ꯃꯇꯝ ꯆꯥꯔꯦ ꯑꯩ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯍꯥꯏꯕꯗꯨꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯩ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯁꯤ ꯑꯣꯖꯥ ꯌꯦꯡꯉꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯅꯦ ꯄꯣꯜꯇ꯭ꯔꯤꯒꯤ ꯊꯕꯛ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛꯁꯨ ꯂꯩꯕꯤꯔꯤ ꯇꯧꯕꯁꯤꯁꯨ ꯑꯥꯒꯤ ꯃꯐꯝꯗ ꯀꯃꯥꯏꯅꯅꯣ ꯃꯁꯤ ꯃꯇꯥꯡꯗ ꯄꯨꯁꯜꯂꯒ ꯄꯣꯜꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯝꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯅꯠꯇꯦ ꯄꯣꯜꯇ꯭ꯔꯤꯁꯦ ꯁꯤꯗ ꯇꯧꯕꯅꯦ ꯁꯤꯗ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯤꯔꯥꯡ ꯍꯥꯏꯅꯒ ꯈꯪꯅꯕ ꯃꯐꯝ ꯁꯦꯟꯖꯝ ꯆꯤꯔꯥꯡꯁꯤꯗ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤꯗꯤ ꯈꯔꯗꯤ ꯁꯤꯅꯤꯌꯔꯅꯦ ꯑꯗꯨ ꯃꯥꯅ ꯒꯥꯏꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯅꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯙ꯭ꯔꯨ ꯕꯇꯔꯥ ꯀꯧꯋꯦꯕ ꯑꯗꯣ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯃꯤꯁꯤꯡꯁꯦ ꯃꯥ ꯑꯗꯨꯝ ꯂꯣꯏꯅ ꯍꯦꯜꯞ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯁꯨꯅꯤꯡꯗ꯭ꯔꯒꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯁꯨꯅꯤꯡꯕ ꯊꯤꯖꯤꯟꯕ ꯀꯟꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯦ ꯂꯥꯛꯄ ꯌꯥꯅꯕꯒꯤ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯍꯣꯠꯅꯅꯤꯡꯕ ꯃꯤꯑꯣꯏꯗꯅꯤ ꯃꯥ ꯐꯖꯅ ꯍꯦꯜꯞ ꯇꯧꯋꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗ꯭ꯔꯨꯕ ꯍꯥꯏꯁꯤꯅ ꯁꯥꯔꯗ꯭ꯔꯨꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯒ ꯊꯕꯛꯀꯤꯅ ꯑꯃꯨꯛ ꯑꯥꯗ ꯂꯩꯔꯒꯁꯨ ꯏꯚꯟ ꯍꯧꯖꯤꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯇꯧꯔꯤ ꯑꯉꯥꯡ 3 ꯊꯝꯃꯦ ꯑꯗꯨꯒ ꯗꯗꯥꯅ ꯍꯦꯛ ꯃꯔꯛ ꯊꯣꯛꯑ ꯌꯦꯡꯁꯟ ꯈꯣꯠꯆꯟꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯕꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯑꯗꯨꯒ ꯀꯔꯝꯕ ꯀꯔꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯅꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯟꯗꯛꯀꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡꯁꯤ ꯌꯥꯎꯕꯤꯔꯨꯕꯅꯣ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯂꯣꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯃꯤꯇꯤꯅ ꯀꯃꯤꯇꯤ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯠꯇꯕ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯂꯣꯏꯅꯃꯛꯇ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯁꯤꯅ ꯀꯃꯤꯇꯤꯁꯤꯅꯀꯣ ꯂꯣꯏꯅꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕꯤ ꯆꯥꯛ ꯀꯧꯅꯤ ꯈꯣꯠꯅꯤ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯥꯛꯑꯦꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯥꯏꯅꯥ ꯃꯌꯥꯡꯂꯝꯕꯝꯁꯦ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯂꯥꯁ ꯌꯔꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯗꯨꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯆꯦ ꯅꯪꯁꯨ ꯃꯌꯥꯡꯂꯝꯕꯝ ꯃꯥꯅꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯒꯤꯗꯤ ꯍꯟꯗꯛꯀꯤꯁꯦ ꯂꯥꯛꯑꯝꯗꯥꯏꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯌꯥꯎꯁꯤ ꯈꯣꯠꯁꯤ ꯍꯥꯏꯅ ꯍꯥꯏ ꯑꯁ ꯑꯩꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯆꯦ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯧꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯌꯣꯛꯈꯠꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯈꯣꯠꯄꯗ ꯆꯤꯆꯦꯁꯤꯒꯤ ꯋꯥꯈꯜꯁꯨ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯇꯧꯔꯁꯦ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯗ ꯍꯣꯏ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯄꯥꯝꯖꯔꯨꯕꯅꯤꯅꯀꯣ ꯑꯗꯣ ꯍꯣꯏ ꯇꯧꯔꯁꯤ ꯐꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯈꯤꯕꯗ ꯑꯩ ꯇꯧꯈ꯭ꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯁꯤ ꯅꯣꯕꯦꯝꯕꯔ 3 ꯇꯧꯅꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯅꯣꯕꯦꯝꯕꯔ 10ꯇ ꯑꯣꯏꯅ ꯇꯧꯈꯤ 10ꯇ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯔꯨꯕꯗ ꯃꯅꯥ ꯐꯪꯉꯛꯄ ꯐꯪꯉꯛꯇꯕꯒꯤ ꯅꯠꯇꯦ ꯃꯅꯥꯁꯨ ꯂꯧꯕꯤꯔꯦꯀꯣ ꯌꯥꯎꯔꯨꯕꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯀꯔꯤ ꯈꯪꯕꯒꯦ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯐꯨꯔꯨꯞꯁꯤꯒꯤ ꯆꯠꯅꯔꯣꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯠꯄ ꯆꯥꯕꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯙꯔꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕꯁꯦ ꯀꯔꯤ ꯈꯪꯕꯤꯔꯛꯏ ꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯤꯜꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕꯀꯣ ꯌꯥꯝ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝ
ꯄꯥꯜꯂꯕ ꯃꯧꯁꯤꯡꯁꯤꯅ ꯂꯩꯃ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯤꯖꯦꯠ ꯁꯦꯠꯀꯅꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯀꯔꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯑꯩꯅ ꯆꯨꯝꯃꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯍꯥꯏꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯀꯥꯏ ꯈꯜꯂꯝꯕꯁꯤꯅ ꯍꯦꯛ ꯑꯣꯟꯅ ꯇꯩꯅꯕꯒꯨꯝꯕ ꯂꯩꯔꯝꯕ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩ ꯆꯤꯟꯕꯒꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯄꯪꯆꯤꯟꯗ ꯆꯤꯜꯂꯦꯕ ꯐꯖꯔꯒ ꯍꯦꯛ ꯅꯥꯇꯩ ꯆꯥꯔꯨꯕ ꯃꯥꯏꯀꯩꯗ ꯍꯦꯛ ꯆꯤꯟꯁꯤꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯃꯧ ꯍꯥꯏꯗꯤ ꯌꯦꯠꯇ ꯆꯤꯜꯂꯒꯗꯤ ꯃꯧꯅꯦ ꯇꯥꯛꯇꯣꯏꯅꯤ ꯑꯣꯏꯗ ꯆꯤꯜꯂꯒꯅ ꯂꯩꯁꯥꯕꯤꯅꯦ ꯇꯥꯛꯇꯣꯏꯅꯤ ꯀꯥꯏꯁꯦ ꯈꯪꯗꯕꯅꯤꯅ ꯄꯪꯆꯤꯟꯗ ꯆꯤꯜꯂꯝꯕꯁꯦ ꯁꯨꯝꯕ ꯈꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯇꯁꯨ ꯃꯈꯜ ꯂꯩꯗꯅꯀꯣ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯄ ꯐꯅꯦꯛ ꯁꯦꯠꯄ ꯁꯦꯠꯇꯕꯒꯤ ꯁꯨꯝꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯄꯨꯔꯥ ꯇꯧꯕꯕꯨꯗꯤ ꯀꯣ ꯉꯁꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤ ꯀꯔꯤꯅꯣꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯒꯨꯜꯁꯦ ꯀꯔꯤꯅꯣ ꯑꯗꯒꯤ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯁꯤꯅ ꯀꯔꯤ ꯇꯥꯛꯏꯕꯅꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯌꯥꯝ ꯈꯪꯉꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯂꯥꯡꯕ ꯈꯣꯠꯄ ꯑꯁꯨꯝꯕꯗꯁꯨ ꯀꯔꯤ ꯂꯩ ꯀꯃꯥꯏꯅ ꯀꯠꯀꯅꯤ ꯂꯩꯅꯥꯁꯤꯅ ꯀꯗꯣꯝꯗ ꯑꯣꯟꯁꯤꯟꯒꯅꯤ ꯂꯩꯒꯤ ꯃꯈꯣꯛꯁꯤꯅ ꯀꯗꯣꯝꯗ ꯑꯣꯟꯊꯣꯛꯀꯅꯤ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯀꯔꯤ ꯀꯠꯄ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯀꯠꯄꯒꯤ ꯃꯑꯣꯡ ꯑꯗꯒꯤꯗꯤ ꯀꯔꯤ ꯂꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯠꯅꯕ ꯌꯥꯕꯒꯦ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯅꯁꯨ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯈꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯒ꯭ꯔꯨꯃꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯃꯆꯥ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯀꯩꯒꯨꯝꯕ ꯂꯥꯏꯗ ꯀꯠꯄ ꯀꯥꯟꯗ ꯂꯐꯣꯏꯁꯦ ꯎꯞꯄꯒ ꯀꯠꯄꯁꯨ ꯂꯩ ꯂꯣꯡꯉꯒ ꯀꯠꯄꯁꯨ ꯂꯩ ꯀꯥꯏꯅ ꯀꯟꯐ꯭ꯌꯨꯁ ꯌꯥꯝ ꯂꯩꯕꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗ ꯌꯥꯝ ꯇꯣꯏꯅꯁꯨ ꯇꯧꯕ ꯅꯠꯇꯕꯒꯤ ꯑꯗꯨꯁꯨ ꯀꯠꯆ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯦꯡꯅ ꯀꯠꯅꯤꯡꯕꯅꯤꯅꯀꯣ ꯍꯪꯉꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯁꯤꯒꯨꯝꯕꯩ ꯃꯔꯝꯗ ꯌꯥꯝ ꯇꯥꯛꯄꯤꯌꯦ ꯌꯥꯝ ꯀꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯨꯝꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯈꯪꯖꯕꯗ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯈꯪꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝꯕꯥꯂꯣꯟꯗ ꯂꯥꯛꯂꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝꯕꯥꯂꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯂꯩꯁꯥꯕ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯤꯡꯉꯣꯜꯅ ꯃꯌꯨꯝꯗ ꯂꯥꯏ ꯀꯔꯝꯍꯥꯏꯅ ꯈꯨꯔꯨꯝꯒꯅꯤ ꯈꯣꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯧ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯃꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯔꯤ ꯐꯤ ꯁꯦꯠꯀꯅꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯐꯤ ꯆꯤꯡꯈꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯖꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯗꯤ ꯐꯤ ꯆꯤꯡꯈꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯀꯔꯤ ꯁꯦꯠꯀꯅꯤ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯀꯗ꯭ꯔꯥ ꯁꯦꯠꯂꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯂꯩꯁꯥꯕꯤꯅ ꯀꯔꯤ ꯁꯦꯠꯀꯅꯤꯒ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯁꯥꯕꯤꯒꯤ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯃꯔꯨꯑꯣꯏꯅ ꯄꯥꯡꯊꯣꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯅꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯅꯨꯔꯥꯒꯤ ꯑꯃ ꯑꯗꯩ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯂꯩꯃꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯔꯛꯄ ꯀꯥꯟꯗ ꯃꯊꯪ ꯄꯥꯡꯊꯣꯔꯛꯄ ꯍꯟꯗꯛꯀꯤꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯀꯩꯅꯣꯃꯅꯤ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤꯔꯣꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯌꯥꯎꯕꯤꯔꯛꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯇꯩ ꯑꯇꯩꯗꯤ ꯌꯥꯎꯕꯤꯔꯦ ꯊꯛꯁꯤ ꯈꯥꯁꯤꯔꯣꯜ ꯈꯔꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡ ꯍꯥꯏꯗꯤ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯌꯥꯎꯔꯛꯑꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯎꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯏꯊꯛ ꯇꯣꯡꯕꯁꯤꯡ ꯎꯕ ꯃꯇꯝꯗꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯎꯕ ꯃꯇꯝꯗꯅ ꯃꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯎꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯀꯨ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕ ꯏꯆꯥꯗꯁꯨ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯍꯥꯏꯁꯦ ꯑꯍꯟꯗ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯑꯩꯒꯤ ꯏꯈꯥ ꯊꯥꯕꯗꯁꯨ ꯔꯦꯁꯄꯦꯛ ꯃꯦꯅꯔꯁꯦ ꯇꯧꯒꯗꯕꯅꯦꯅꯀꯣ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝꯕꯩ ꯃꯔꯝꯗꯁꯨ ꯇꯥꯛꯄꯤꯔꯛꯑꯦ ꯌꯥꯝ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯏꯈꯥ ꯊꯥꯕꯗꯅ ꯍꯦꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯈꯠꯄ ꯃꯊꯛ ꯊꯣꯡꯕꯗꯅ ꯈꯨꯔꯨꯝꯖꯔꯤꯗꯨꯅ ꯌꯥꯄꯣꯟꯇꯦꯕ ꯑꯩꯒꯤ ꯋꯥꯍꯩ ꯑꯩꯒꯤ ꯋꯥꯉꯥꯡ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯨ ꯃꯦꯅꯦꯖ ꯇꯧꯒꯗꯣꯏꯅꯦ ꯑꯩꯅ ꯍꯦꯟꯗꯜ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯥ ꯊꯥꯕꯗꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯂꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯟꯗꯣꯜ ꯊꯤꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯟꯗꯟꯁꯨ ꯍꯥꯏ ꯆꯟꯗꯣꯜꯁꯨ ꯍꯥꯏ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯦ ꯑꯗꯣ ꯆꯟꯗꯜꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗ ꯑꯃꯨꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯁꯤ ꯍꯥꯟꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤꯗ꯭ꯔꯤꯉꯩꯗ ꯆꯟꯗꯟꯁꯦ ꯑꯗꯨꯝ ꯊꯤꯟꯕꯤꯔꯝꯕ꯭ꯔꯥ ꯁꯤꯔꯤ ꯇꯧꯔ ꯊꯤꯟꯕꯤꯔꯝꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒ ꯁꯤꯒꯨꯝꯕ ꯇꯥꯏꯇꯜꯁꯤ ꯂꯥꯛꯄꯗꯒꯤ ꯂꯥꯛꯈ꯭ꯔꯤꯔꯥ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯣꯟꯊꯣꯔꯛꯈ꯭ꯔꯤꯔꯥ ꯀꯟꯚꯔꯠ ꯇꯧꯔꯛꯈ꯭ꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯁꯥꯒꯤ ꯃꯣꯠ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯍꯥꯏꯗꯤ ꯏꯀꯨꯕꯣꯛꯁꯦ ꯁꯤꯅ ꯑꯃꯨꯛꯀ ꯃꯩꯇꯩ ꯃꯌꯦꯛꯇ ꯌꯥꯝ ꯉꯥꯎꯖꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯅ ꯒꯧꯔꯒꯤ ꯑꯣꯏꯕ ꯑꯗꯣ ꯑꯅꯤꯁꯦ ꯀꯟꯐ꯭ꯌꯨꯁ ꯑꯩꯁꯦꯀꯣ ꯕꯕꯥꯅ ꯍꯥꯏꯌꯦ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔꯦ ꯑꯩꯁꯨ ꯍꯣꯏ ꯄꯥꯝꯖꯔꯒꯀꯣ ꯄꯥꯝꯖꯩꯌꯦꯕ ꯑꯩ ꯄꯥꯝꯖꯩ ꯅꯝꯕꯁꯦ ꯄꯥꯝꯖꯩ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯁꯦꯀꯣ ꯑꯗꯨ ꯅꯝꯅꯤꯡꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯒ ꯆꯠꯃꯤꯟꯅꯗꯣꯏ ꯇꯥꯔꯗꯤ ꯅꯪ ꯑꯗꯨ ꯅꯝꯃꯛꯀꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯁꯨ ꯌꯥꯎꯔꯨꯔꯦꯀꯣ ꯌꯥꯎꯕꯗꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯧꯁꯨ ꯂꯩꯁꯥꯕꯤꯁꯨ ꯑꯌꯥꯝꯕꯅ ꯑꯩꯅ ꯎꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯅꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯝꯃꯦ ꯑꯥꯗꯁꯨ ꯑꯗꯨꯝ ꯅꯝꯃꯦ ꯁꯤꯂꯣꯡꯗ ꯂꯩꯕꯗꯁꯨ ꯅꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯁꯦ ꯑꯗꯣ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤ ꯃꯇꯥꯡꯁꯤꯗꯤ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤ ꯈꯔ
moina sandoknaga talakpra masi namgadabani khoigi chanabini haidana aduga nambagi mawong kari kari se matang isada khanghoba lei hoi si matang se ko khoina kai tare malem leisa se smaina khoigi malem ima se khoina haidi ke maron ahum se lokthua kana khoigi smaina asengba makha thangbado ya smaina am phaba kaino amala kani layer amala kani ko si se namaga khoina khoidi ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯀꯤ ꯀꯩ ꯍꯥꯏ ꯀꯔꯤ ꯃꯐꯝꯁꯦ ꯁꯤꯁꯤꯗ ꯃꯤꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯇꯛ ꯂꯥꯎꯅ ꯎꯕ ꯃꯐꯝꯁꯦ ꯁꯤꯗ ꯅꯝꯒꯗꯕꯅꯤ ꯁꯤ ꯅꯝꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝ ꯏꯃꯥꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯥꯂꯦꯝ ꯏꯃꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯨꯔꯨꯝꯖꯔꯒ ꯈꯣꯠꯂꯒ ꯍꯦꯛ ꯇꯧꯔꯛꯄꯅꯤꯅ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯐꯥꯎꯗ ꯏꯃꯥꯗ ꯍꯥꯟꯅ ꯂꯥꯏꯕꯛ ꯀꯠꯂꯦꯔꯒ ꯏꯃꯥꯗ ꯉꯁꯤꯒꯤ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯗꯤ ꯐꯠꯇ ꯇꯨꯡꯗ ꯊꯣꯛꯄꯤꯗꯅꯕ ꯈꯣꯠꯇꯅꯕꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯨꯔꯨꯝꯖꯕꯗꯣ ꯊꯥꯖꯖꯕꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯏꯃꯥꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤ ꯑꯩꯉꯣꯟꯗ ꯌꯥꯎꯖꯔꯤ ꯈꯣꯠꯆꯔꯤ ꯁꯨꯃꯥꯏꯅ ꯍꯣꯏ ꯁꯥꯒꯣꯟꯅꯖꯔꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯖꯕꯅꯦꯅ ꯍꯣꯏ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯃꯟꯗꯩꯗꯨꯗꯤ ꯄꯣꯛꯄꯤꯔꯝꯃꯕꯅꯤꯅ ꯃꯥꯂꯦꯝꯁꯤꯗ ꯏꯃꯥ ꯅꯪꯒꯤ ꯂꯃꯟꯗꯨꯗ ꯑꯩꯅ ꯄꯣꯛꯄꯒꯤ ꯁꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯒꯤ ꯆꯔꯟ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯤꯟꯗꯨ ꯂꯣꯟꯗ ꯐꯨꯜꯒ ꯍꯥꯏ ꯃꯄꯥꯁꯦ ꯐꯨꯜ ꯃꯄꯥꯁꯤꯗꯒ ꯅꯝꯖꯔꯒ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯑꯗꯨꯒ ꯑꯐꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯊꯥꯖꯕꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯩꯔꯝꯃꯤ ꯉꯁꯤ ꯃꯥꯡꯊꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯇꯞꯅ ꯑꯃꯨꯛ ꯀꯟꯚꯔꯠ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯧ ꯀꯌꯥ ꯅꯝꯅꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯅꯝꯃꯦ ꯀꯅꯥꯒꯨꯝꯕꯅ ꯃꯧ ꯑꯣꯏꯔꯣ ꯀꯔꯤꯁꯦ ꯑꯃꯨꯕ ꯅꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯒꯤ ꯑꯐ ꯐꯠꯇꯒꯤ ꯅꯠꯇꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯕ ꯅꯝꯃꯤ ꯑꯗꯨꯅ ꯑꯃꯨꯕ ꯆꯟꯗꯣꯜ ꯑꯣꯏꯅ ꯁꯥꯡꯅ ꯊꯤꯜꯂꯤ ꯑꯗꯨꯒ ꯅꯝꯕꯗꯤ ꯅꯠꯇꯦ ꯁꯥꯡꯅ ꯊꯤꯟꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯑꯃꯔꯣꯝꯗ ꯑꯗꯨ ꯐꯠꯇꯦꯅ ꯃꯌꯥꯝꯅ ꯂꯧꯅꯔꯝꯕꯗꯤ ꯍꯧꯖꯤꯛꯅ ꯁꯤꯒꯨꯝꯕꯒꯤ ꯑꯣꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯊꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯕꯣꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯧ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯈꯦꯠꯅꯕꯅꯤ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯧꯁꯨ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯁꯤꯖꯤꯟꯅꯕꯗ ꯃꯑꯣꯡ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯑꯣꯡꯗꯨ ꯈꯦꯠꯅꯔꯛꯑꯗꯤ ꯁꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯆꯪꯕ ꯌꯥꯏ ꯃꯔꯨꯞ ꯃꯄꯥꯡꯗ ꯃꯥꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯊꯥꯒꯠꯆꯔꯒ ꯃꯥꯒꯤ ꯃꯧ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯀꯩꯀꯩ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯇꯝꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯗ ꯃꯥꯅ ꯀꯃꯦꯟ ꯑꯃ ꯐꯣꯡꯗꯣꯛꯆꯕ ꯑꯗꯒꯤ ꯇꯣꯉꯥꯟꯕꯁꯤꯡ ꯂꯣꯏꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯗꯨꯗ ꯍꯦꯟꯗꯣꯛꯇꯨꯅ ꯄꯥꯈꯪ ꯅꯍꯥꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯃꯦꯟ ꯄꯤꯅꯗꯅ ꯁꯨꯝ ꯇꯧꯔꯛꯄꯗꯤ ꯃꯃꯩꯊꯪꯗꯗꯤ ꯆꯦꯇꯤꯡ ꯇꯧꯔꯛꯇꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯀꯥꯟꯗ ꯌꯨꯝ ꯀꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯌꯥꯝꯅ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯧ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯃꯥꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯡꯒꯗꯕ ꯀꯌꯥꯁꯨ ꯊꯣꯛꯑꯒ ꯂꯩꯔꯤ ꯀꯌా ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯃꯈꯣꯏꯕꯨ ꯄꯥꯟꯅꯕꯒꯤ ꯋꯥꯐꯝ ꯁꯨꯡꯅ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯀꯩꯁꯨ ꯐꯩꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯕ ꯏꯁꯥꯅꯗꯤ ꯁꯤꯒꯨꯝꯕ ꯍꯟꯗꯛ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯌꯥꯎꯔꯨꯕꯁꯤꯗ ꯁꯤꯒꯨꯝꯕꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃꯅ ꯇꯧꯒꯗꯕ ꯂꯣꯟꯆꯠ ꯁꯥꯖꯠ ꯀꯔꯤ ꯃꯇꯥꯡꯗꯒ ꯄꯟꯕ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗ ꯐꯩ ꯑꯃꯁꯨꯡ ꯐꯠꯇꯦꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯅꯣꯕ ꯋꯥꯔꯤꯕꯣꯕ ꯅꯨꯄꯤ ꯑꯃꯅ ꯃꯧ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯙꯔꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯠꯅꯔꯣꯜꯁꯤ ꯉꯥꯛꯑꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯁ꯭ꯋꯥꯏꯁꯤꯗꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀ꯭ꯂꯥꯁꯀꯨꯝꯕ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯀꯔꯤ ꯂꯩꯕꯤ ꯄꯨꯔꯥ ꯃꯇꯝꯁꯨ ꯌꯥꯝꯅ ꯐꯪꯈꯤꯗꯕꯀꯣ ꯍꯣꯏ ꯃꯇꯝꯗꯤ ꯁꯥꯡꯅꯗꯤ ꯇꯧꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯅꯣꯡꯃꯈꯛ ꯐꯪꯉꯦ ꯅꯣꯡꯃꯈꯛ ꯐꯪꯕꯁꯤꯗ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ ꯂꯩꯁꯥꯕꯤꯒꯤꯁꯨ ꯇꯣꯉꯥꯟꯅ ꯃꯧꯒꯤꯁꯨ ꯇꯣꯉꯥꯟꯅ ꯇꯧꯋꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯣꯏ ꯂꯝꯆꯠ ꯕꯦꯕꯥꯔ ꯑꯩꯈꯣꯏ ꯁꯝꯂꯞꯅꯀꯣ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃꯣꯏꯅ ꯇꯥꯛꯄꯤꯒꯗꯕꯁꯤꯡꯁꯦ ꯃꯣꯏꯁꯨ ꯇꯣꯉꯥꯟꯅ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯄꯤꯔꯒꯦ ꯑꯗꯨꯒ ꯄꯨꯔꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯏꯁꯥꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯦꯖ ꯑꯦ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯣꯏ ꯐꯩ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤ ꯄꯥꯏꯒꯗꯕꯅꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯂꯣꯏꯅꯗꯤ ꯐꯔꯦꯀꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯐꯠꯇ꯭ꯔꯦꯀꯣ ꯁꯔꯅ ꯁꯨꯝ ꯍꯥꯏꯔꯦ ꯐꯠꯇ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯁꯤꯒꯦ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯅꯔꯛꯏꯁꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯉꯥꯡꯗꯤ ꯁꯣꯏꯗꯅꯗꯤ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯂꯣꯏꯅ ꯑꯗꯣ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯅꯔꯤꯅꯤ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯅꯤ ꯍꯣꯏ ꯇꯨꯃꯤꯟꯅ ꯃꯣꯏꯅ ꯇꯧꯔꯝꯕꯗꯣ ꯈꯪꯉꯛ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯔꯛꯀꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯥꯕ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃꯗꯤ ꯃꯥꯏ ꯀꯣꯛꯇꯗꯤ ꯆꯪꯈ꯭ꯔꯅꯤ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯑꯉꯥꯡꯗꯨꯗ ꯀꯩꯒꯨꯝꯕ ꯃꯃꯥꯁꯤ나 ꯃꯆꯥꯁꯤ ꯐꯖꯅ ꯌꯦꯡꯕꯤꯔꯤꯉꯩ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯒ ꯅꯛꯅꯗꯣꯏꯁꯦ ꯃꯃꯥꯅꯦꯕ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯕꯨ ꯐꯖꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯑꯉꯥꯡꯁꯦ ꯑꯐꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯀꯃꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝꯕꯤꯍꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯍꯌꯦꯡ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯅꯨꯄꯤ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯉꯝꯃꯤ ꯄꯤ ꯍꯥꯏꯅꯔꯤꯅꯤ ꯄꯤꯑꯅꯀꯣ ꯃꯄꯤ ꯍꯥꯏꯅꯔꯤꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯒꯨꯜꯁꯇ ꯂꯩꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯃꯤꯅꯨꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯎꯔꯛꯀꯅꯤ ꯃꯄꯤ ꯑꯃ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯒꯨꯜꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯒꯨꯜꯁꯦ ꯃꯤꯅꯨꯡꯁꯤꯁꯤꯅꯦꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯃꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯛ ꯌꯦꯡꯗꯕꯤꯗꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯌꯔꯤꯡ ꯇꯧꯃꯤꯟꯅꯕꯅꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯁꯤꯗꯩꯅ ꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯁꯨ ꯈꯣꯡꯆꯠ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯇꯣꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯒꯨꯝꯕ ꯀꯣꯏꯕꯕꯨ ꯆꯠꯂꯁꯨ ꯀꯩꯒꯨꯝꯕ ꯏꯆꯥꯁꯤꯡ ꯄꯨꯔ ꯀꯩꯅꯣꯝꯕꯨ ꯆꯠꯂꯁꯨ ꯈꯣꯡꯆꯠ ꯑꯃꯃꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯁꯨ ꯈꯣꯡꯆꯠ ꯑꯃꯒꯨꯝꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯒꯗꯕꯅꯤ ꯁꯤꯌꯔꯤꯡ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯗ꯭ꯔꯒꯗꯤ ꯂꯝꯕꯤꯗꯣ ꯆꯠꯃꯤꯟꯅꯕꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯆꯥ ꯃꯁꯨ ꯂꯩꯅ ꯇꯧꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯁꯤ ꯅꯨꯄꯤꯗ ꯉꯥꯛꯇꯁꯨ ꯇꯥꯏꯅꯕ ꯌꯥꯗꯦ ꯅꯨꯄꯥꯁꯤꯡꯁꯨ ꯁꯝꯅ ꯍꯥꯏꯔꯒꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯊꯑꯣꯏꯕꯤꯔꯛꯇꯕꯗꯒꯤ ꯃꯥꯁꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤꯀꯣ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯗ꯭ꯔꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯈꯥꯡꯉꯝꯃꯦ ꯃꯆꯥ ꯑꯍꯥꯟꯕ ꯌꯥꯎꯔꯦꯀꯣ ꯑꯍꯥꯟꯕꯗ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯑꯌꯥꯝꯕ ꯅꯨꯄꯥ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯉꯥꯡ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯒꯨꯝꯕꯁꯦ ꯅꯨꯄꯥꯁꯤꯡꯁꯦ ꯈꯔ ꯅꯨꯄꯤꯁꯦ ꯈꯔ ꯀꯦꯌꯔꯤꯡ ꯇꯧꯕꯤꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯛꯄ ꯃꯇꯨꯡ ꯃꯆꯥ ꯑꯅꯤꯒꯨꯝꯕ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯡꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯈꯔ ꯊꯥꯞꯇꯣꯛꯅꯤꯡꯕꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟ ꯊꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯄꯥꯎꯁꯦ ꯇꯥꯔꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯩꯌꯦ ꯃꯥꯅꯀꯣ ꯍꯥꯏꯗꯤ ꯑꯁ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏꯅꯤ ꯅꯨꯡꯁꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯔꯛꯇꯔꯦ ꯃꯥꯁꯦ ꯌꯥꯝ ꯍꯩꯔꯝꯃꯦ ꯃꯥꯁꯦ ꯇꯧꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯨ ꯏꯆꯥ ꯁꯨꯃꯥꯏꯅ ꯁꯦꯝꯃꯤꯟꯅꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯦꯅꯀꯣ ꯑꯗꯣ ꯌꯥꯔꯛꯇꯕꯗꯒꯤ ꯃꯥ ꯈꯛ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯕ ꯐꯠꯇꯕ ꯑꯃ ꯑꯣꯏꯈꯤꯕ ꯃꯥꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤꯕ ꯅꯨꯡꯁꯤꯕꯤꯔꯝꯃꯦꯕ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯀꯣꯟꯅꯗꯤ ꯁꯨꯝ ꯇꯥꯕꯤꯔꯛꯇ ꯅꯪ ꯈꯛꯇ ꯅꯠꯇꯦꯗ ꯑꯩꯁꯨ ꯇꯧꯕ ꯌꯥꯎꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯇꯝꯕꯨ ꯂꯦꯜꯂꯨꯒꯦ ꯈꯟꯇꯣꯛꯎꯔꯒꯁꯨ ꯑꯗꯨꯗ ꯍꯦꯟꯅ ꯁꯦꯔꯤꯌꯁ ꯑꯣꯏꯁꯟꯈꯤꯗꯅ ꯃꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯈꯤꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯗꯤ ꯁꯨꯡꯃꯥꯡ ꯃꯥꯡꯖꯈꯤꯗꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯨꯒꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯈꯛꯇ ꯃꯥꯡꯈꯤ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯃꯩꯆꯥꯛꯇꯣ ꯈꯥꯡꯉꯤꯅꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯝ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯂꯣꯏꯅꯃꯛ ꯎꯔꯕ ꯉꯥꯛꯇꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯃꯅ ꯂꯣ ꯍꯥꯏꯇꯥꯔꯦ ꯑꯥꯏꯅ ꯄꯤꯔꯤꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝ ꯅꯨꯄꯤꯗꯨ ꯃꯤꯔꯥꯏꯕꯤꯔꯦꯅ ꯈꯜꯂꯁꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯥꯏꯇ ꯃꯌꯥꯝ ꯂꯧꯕꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯁꯤꯅꯤꯀꯣ ꯇꯦꯛꯅꯣꯂꯣꯖꯤ ꯍꯣꯡꯉꯛꯏꯕ ꯁꯦꯠꯄ ꯆꯥꯕꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯅꯣꯡꯃꯗꯤ ꯆꯪꯉꯤꯕ ꯁꯦꯜ ꯊꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯒꯨꯝꯕꯁꯤ ꯁꯨꯝ ꯄꯨꯗꯅ ꯈꯣꯠꯇꯅ ꯏꯃꯨꯡꯁꯤ ꯋꯥ ꯂꯩꯔꯀꯥꯟꯗ ꯃꯥꯅ ꯁꯨꯝ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯁ ꯀꯥꯟꯅꯗꯦ ꯑꯩ ꯈꯔ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯒꯦꯗꯤ ꯃꯗꯨꯗ ꯂꯥꯟꯕ ꯑꯃ ꯆꯪꯉꯤꯅꯦꯕ ꯑꯃꯨꯛ ꯆꯨꯝꯕ ꯌꯥꯏ ꯃꯇꯧ ꯀꯔꯝꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯌꯥꯏ ꯐꯖꯅ ꯐꯤꯛꯁ ꯇꯧꯔ ꯑꯃꯗꯁꯨ ꯌꯦꯠꯇꯕ ꯑꯃꯁꯨ ꯌꯦꯠꯇꯕ
ꯇꯧꯕꯗꯗꯤ ꯑꯅꯤꯁꯦ ꯁꯤ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝꯗꯤ ꯂꯨꯔꯤꯕꯅꯤ ꯈꯥꯏꯅꯔꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯅꯤ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯣꯔꯠꯅ ꯑꯃꯨꯛ ꯃꯣꯏ ꯑꯅꯤꯁꯤ ꯐꯖꯅ ꯐꯝꯍꯜꯂꯒ ꯌꯥꯔꯒꯗꯤ ꯈꯥꯏꯅꯗꯅꯕ ꯍꯣꯠꯅꯧꯅ ꯑꯃꯨꯛ ꯇꯥꯏꯁꯟꯅꯅꯕ ꯍꯣꯠꯅꯔꯤꯅꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯅꯔꯒ ꯑꯃꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯅꯔꯒ ꯑꯅꯤꯃꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯃꯃꯩꯊꯪꯗ ꯅꯨꯄꯥ ꯑꯣꯔ ꯅꯨꯄꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯔꯤꯂꯦꯁꯟꯁꯤ ꯁꯨꯝ ꯐꯠꯂꯛꯇ꯭ꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅꯕꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄꯅꯤꯅ ꯃꯥꯅꯗꯤ ꯑꯩꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯒ ꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅꯗꯤ ꯇꯧꯕ ꯌꯥꯗꯕ ꯀꯩꯅꯣꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯃꯩꯊꯪꯗ ꯑꯃꯨꯛ ꯃꯥꯡꯗꯣꯏꯁꯤ ꯏꯕꯟ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏ ꯃꯥꯁꯨ ꯂꯥꯁꯇꯗꯤ ꯑꯐꯕꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯔꯤꯗꯨꯅꯦꯕꯀꯣ ꯐꯣꯇꯣ ꯗ ꯁꯦꯁꯟ ꯁꯝꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯧ ꯑꯣꯏꯕꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯁꯥꯁꯦ ꯗꯦꯟ ꯑꯩꯈꯣꯏ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡꯒꯤ ꯑꯍꯨꯝꯁꯨꯕꯤꯒꯤ ꯇꯥꯏꯇꯜ ꯑꯃ ꯐꯪꯉ ꯂꯥꯛꯏꯅꯤ ꯐꯣꯇꯣ ꯄꯣꯖ ꯑꯃ ꯊꯥꯒꯠꯂꯦ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯀꯃꯦꯟ ꯄꯤꯔꯝꯗꯣꯏꯁꯤꯗꯤ ꯄꯥꯈꯪꯁꯨ ꯌꯥꯎꯔꯝꯅꯤ ꯅꯨꯄꯤ ꯊꯤꯕꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯒꯤ ꯍꯥꯏꯐꯦꯠ ꯁꯛꯐꯝꯗꯨ ꯌꯦꯡꯉꯨꯕꯒꯤ ꯈꯣꯏꯗꯥꯔꯨꯕꯒꯤ ꯍꯥꯏꯔꯛꯄꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯡꯕꯒꯤ ꯐꯖꯕ ꯍꯥꯏꯔꯦꯗꯅ ꯃꯗꯨꯃꯛꯅ ꯌꯥꯝ ꯂꯨꯁꯜꯂꯨꯗ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕꯅ ꯀꯃꯦꯟ ꯄꯤꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯃꯦꯟ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯑꯗꯩꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤ나 ꯁꯤ ꯄꯣꯠꯇꯨ ꯊꯥꯒꯠꯂꯨꯔꯕꯅꯤꯅ ꯍꯟꯗꯣꯔꯤꯕꯅꯦꯕ ꯃꯥꯁꯤꯁꯨ ꯀꯣ ꯑꯗꯨꯗ ꯁꯨꯝ ꯍꯜꯂꯝꯕꯗꯒꯤ ꯈꯣꯠꯂꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯆꯠꯈ꯭ꯔꯒꯗꯤ ꯑꯗꯨ ꯕꯦꯔꯥ ꯑꯣꯏꯗꯣꯔꯤꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯈꯪꯖꯕ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯩꯃ ꯈꯣꯡꯊꯥꯡꯒꯤ ꯊꯧꯔꯝꯁꯤꯒꯤ ꯇꯥꯛꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯟꯒꯤ ꯇꯥꯛꯏꯕ ꯈꯣꯠꯂꯤꯕꯁꯦ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯧ ꯃꯌꯥꯝ ꯑꯃ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯗ ꯈꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯑꯗꯨꯗ ꯌꯥꯎꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯪꯍꯟꯕꯁꯤ ꯀꯃꯥꯏꯅ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯂꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯈꯪ ꯍꯩꯔꯕ ꯑꯣꯖꯥꯁꯤꯡꯗꯨꯒ ꯇꯧꯔꯒ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯨꯝꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯋꯥꯔꯅꯦꯁꯀꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯂꯩꯌꯦ ꯌꯥꯝꯅ ꯑꯗꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯒꯀꯣ ꯃꯥꯁꯨꯅꯤꯇꯥ ꯍꯣꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯣꯏ ꯏꯁꯣꯔꯖꯤꯠ ꯍꯣꯏ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯋꯥꯔꯅꯦꯁ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯗꯨꯒ ꯁꯤ ꯈꯣꯡꯖꯣꯝꯒꯤ ꯁ꯭ꯀꯨꯜ ꯁ꯭ꯂꯣꯞꯂꯦꯟ ꯀꯣ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯗꯦꯠ ꯃꯇꯝꯗꯤ ꯐꯤꯛꯁꯇꯤ ꯑꯣꯏꯗꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣꯁꯦ ꯁꯤꯟꯁꯦ ꯑꯃꯨꯛꯀꯁꯨ ꯁꯤꯟꯁꯤ ꯃꯧꯒꯤꯁꯦ ꯑꯃꯨꯛꯀ ꯁꯤꯟꯁꯤ ꯈꯣꯠꯁꯦꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣꯗ ꯃꯇꯝꯁꯨ ꯌꯥꯝꯅ ꯁꯪꯅꯗꯕꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯈꯔ ꯐꯕꯀꯣ ꯑꯗꯣ ꯃꯧꯒꯤꯅꯤꯅ ꯑꯃꯨꯛꯀ ꯁꯪꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯁꯤꯒꯦ ꯍꯥꯏꯗꯤ ꯍꯦꯟꯅ ꯃꯤ ꯁꯤꯟꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯀꯅꯥꯝꯇ ꯁꯤꯜꯂꯤꯅꯤ ꯍꯥꯏꯅ ꯁꯤꯜꯂꯒ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯁꯔꯨꯛ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯀꯥꯟꯅꯕꯁꯨ ꯑꯃꯨꯛ ꯐꯪꯉꯣꯏꯗꯅ ꯁꯤꯜꯂꯨꯕꯁꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯁꯤꯒꯦꯁꯦ ꯈꯟꯅꯔꯤ ꯍꯥꯏꯔꯤꯕꯁꯤ ꯍꯦꯟꯅ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯌꯥꯝ ꯈꯪꯒꯅꯤ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤꯁꯤ ꯇꯨꯡꯒꯤ ꯃꯧ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯕ ꯑꯁꯤ ꯌꯥꯝ ꯀꯥꯟꯅꯗꯣꯏꯅꯤ ꯌꯥꯝ ꯐꯖꯕ ꯅꯨꯄꯤꯒꯤ ꯀꯩꯅꯣꯔꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯐꯨꯔꯨꯞꯁꯤꯗ ꯂꯩꯔꯨꯔꯕꯅꯤꯅ ꯐꯨꯔꯨꯞꯁꯤꯒꯤ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯗꯒꯗꯤ ꯀꯔꯤ ꯀꯔꯤ ꯇꯥꯛꯄꯤꯔꯛꯏ ꯈꯪꯕ ꯃꯗꯨꯒꯤ ꯑꯗꯥꯏꯗꯨꯒ ꯀꯔꯤ ꯀꯔꯤ ꯄꯟꯕꯤꯔꯛꯏ ꯁꯨꯝ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯜꯂꯛꯇꯤ ꯄꯜꯂꯛꯑꯦꯀꯣ ꯈꯔꯗꯤ ꯄꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯍꯪꯉꯨꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯁꯤꯡꯅ ꯁꯝ ꯄꯨꯟꯕꯒꯤ ꯃꯑꯣꯡ ꯁꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯃꯅꯤꯡꯗ ꯁꯝꯕꯨꯟ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯦ ꯁꯝꯕꯨꯟ ꯄꯨꯟꯅꯩꯗꯅ ꯑꯗꯨꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯗꯤ ꯃꯇꯣꯟꯁꯦ ꯃꯈꯥꯗ ꯊꯥꯗꯗꯦꯀꯣ ꯑꯗꯣ ꯊꯥꯗꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯁꯤꯡꯗꯤ ꯊꯥꯗꯅꯩꯕ ꯑꯗꯣ ꯊꯥꯗꯅꯩꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯏꯕꯤꯒꯤ ꯁꯝꯗ ꯃꯇꯣꯟꯗ ꯊꯥꯗꯔꯤꯁꯤꯅ ꯃꯣꯏꯗꯤ ꯂꯥꯏꯒ ꯃꯤꯒ ꯍꯥꯏꯗꯤ ꯃꯥꯏꯕꯤꯁꯤꯡꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯗꯤ ꯅꯛꯅꯩꯌꯦꯅ ꯂꯧꯔꯤꯕꯅꯤꯅ ꯃꯣꯏꯅ ꯁꯤꯅ ꯄꯨꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯒꯤꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯊꯥꯗꯔꯤꯁꯤꯅ ꯂꯥꯏ ꯌꯥꯝꯕꯁꯤꯒ ꯃꯣꯏꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯒ ꯇꯣꯠꯅ ꯁꯝꯅꯔꯤ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯏ ꯃꯌꯥꯝꯁꯤꯒꯤꯅꯤ ꯊꯥꯗꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯗ ꯀꯠꯄꯗ ꯃꯍꯩ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯩ ꯆꯥꯎꯕ ꯀꯩꯅꯣ ꯂꯩꯁꯦ ꯀꯔꯤ ꯂꯩꯅꯣ ꯀꯥꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯐꯖꯕ ꯂꯩ ꯑꯃ ꯍꯦꯛ ꯂꯩꯔꯝꯕꯁꯦ ꯁꯤꯗꯤ ꯂꯥꯏꯗ ꯀꯠꯆꯔꯒꯦ ꯀꯥꯏꯅ ꯈꯟꯕꯁꯦ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯗꯤ ꯂꯩ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯗꯒꯤꯗꯤ ꯊꯔꯣ ꯀꯥꯏꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯥꯏꯗ ꯀꯠꯄꯗ ꯃꯍꯩ ꯆꯥꯎꯏ ꯈꯣꯠꯂꯤ ꯁꯨꯝꯕꯩ ꯃꯔꯝꯗ ꯇꯥꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤꯅ ꯄꯨꯜꯂꯤꯕ ꯁꯝꯕꯨꯟꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯅ ꯌꯨꯝꯗ ꯄꯨꯟꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯆꯤ ꯊꯥꯗꯔꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ
ꯑꯩꯁꯤ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤꯅꯤ ꯂꯦꯝꯍꯧꯔꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯗꯨꯏ ꯈꯨꯄꯨꯟꯗꯣ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯧꯁꯤꯡꯅ ꯑꯗꯨꯏ ꯁꯝ ꯈꯨꯄꯨꯟꯗꯨ ꯄꯨꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯃꯗꯨ ꯃꯥꯅ ꯍꯥꯏꯗꯣ ꯑꯥꯔꯊꯗꯣ ꯑꯗꯨ ꯂꯩꯔꯤꯅꯦꯕ ꯉꯁꯥꯏ ꯃꯥꯏꯕꯤꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯤꯕ ꯃꯐꯝ ꯆꯤꯡꯎꯒꯤ ꯃꯥ ꯁꯦꯕꯥ ꯇꯧꯕꯒꯤꯅꯤ ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯧꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯃꯁꯥꯒꯤꯅꯦꯅ ꯇꯥꯛꯆꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯝꯕꯨꯟ ꯈꯨꯄꯨꯟꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯧꯁꯤꯡꯅ ꯄꯨꯜꯂꯒꯗꯤ ꯑꯥꯔꯊ ꯋꯥꯍꯟꯊꯣꯛꯁꯤ ꯌꯥꯝ ꯂꯨꯈ꯭रे ꯍꯥꯏꯖꯔꯤꯕ ꯑꯃ ꯄꯨꯜꯂꯤꯕ ꯇꯥꯁꯜꯂꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯩꯅꯤ ꯃꯆꯤ ꯍꯥꯏꯗꯔꯤꯗꯨꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯩꯅ ꯂꯣꯟꯅ ꯂꯩꯕꯗꯨꯒꯤꯅꯦꯅ ꯍꯥꯏꯔꯗꯤ ꯑꯥꯔꯊꯗꯨ ꯌꯥꯝ ꯂꯨꯗꯣꯔꯤꯕꯅꯦꯕ ꯁꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯧꯁꯤꯡ ꯑꯗꯩ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯊꯛꯁꯤꯔꯣꯜ ꯈꯥꯁꯤꯔꯣꯜ ꯆꯠꯅ ꯂꯣꯟꯆꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯈꯪꯕꯨꯗꯤ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯑ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯠꯄꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯁꯤ ꯑꯗꯣ ꯌꯨꯝꯗ ꯁꯨꯝ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯕꯨ ꯌꯥꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯏꯁꯤ ꯉꯁꯥꯏꯒꯤ ꯗꯥꯏꯅꯥ ꯊꯦꯡꯅꯕꯗꯨꯗꯒꯤ ꯍꯦꯛꯇ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯐꯨꯔꯨꯞꯀꯤ ꯁꯤꯒꯨꯝꯕ ꯑꯣꯏꯕꯁꯤꯗ ꯃꯧ ꯑꯃꯅ ꯈꯪꯗꯕ ꯌꯥꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯈꯟꯕꯤꯕ ꯂꯩꯕꯒꯤꯔ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯗ ꯂꯩꯃꯒꯤ ꯈꯣꯡꯊꯥꯡꯁꯤꯗ ꯌꯥꯎꯔꯨꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯩꯅꯣ ꯀꯔꯤ ꯐꯥꯎꯕꯤꯔꯛꯄꯩꯅꯣ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯅꯤꯡꯕꯁꯦ ꯗꯥꯏꯅꯥꯅꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯌꯦ ꯗꯥꯏꯅꯥꯁꯤꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯗꯤ ꯆꯍꯤ ꯁꯨꯝ ꯌꯥꯝꯃꯦ ꯑꯩ ꯍꯧꯖꯤꯛ 37ꯅꯦꯕ 37ꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯆꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨ ꯆꯤꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯥꯅ ꯈꯔ ꯑꯩꯅ ꯈꯪꯕꯗꯣꯀꯣ ꯑꯗꯣ ꯈꯪꯕꯒꯤ ꯑꯗ ꯌꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯌꯥꯎꯅꯤꯡꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯦꯀꯣ ꯃꯧ ꯑꯣꯏꯔꯦ ꯃꯧ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯁꯦ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯁꯦ ꯄꯥꯝꯖꯕꯅꯤ나 ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯁꯨꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯁꯦ ꯄꯤꯖꯒꯦꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯍꯥꯏꯗꯤ ꯃꯧ ꯑꯣꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯍꯥꯏꯗꯤ ꯃꯤꯃꯥꯡ ꯊꯣꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯗ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯂꯣꯏꯅ ꯇꯧꯕ ꯌꯥꯏꯌꯦꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯨꯅꯁꯨ ꯑꯗꯨꯒꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯁꯨ ꯑꯩꯁꯦ ꯉꯁꯤꯒꯤ ꯃꯤꯡꯊꯣꯜꯁꯦ ꯐꯪꯉꯛꯏꯅꯦꯁꯨ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯑꯩꯈꯣꯏ ꯑꯅꯤꯡꯕ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯁꯃꯥꯖꯅ ꯌꯥꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤꯁꯤꯗ ꯂꯣꯏꯅ ꯆꯠꯆꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯑꯗꯒꯤꯗꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯁꯦ ꯐꯠꯇꯦꯗꯅꯀꯣ ꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯃꯤꯡ ꯑꯣꯏꯅ ꯍꯦꯛꯇ ꯄꯜꯂꯒꯦꯀꯣ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯥꯏꯖꯔꯤꯁꯤꯅꯤ ꯔꯣꯕꯥꯔꯠꯁꯦ ꯌꯥꯝ ꯊꯥꯒꯠꯆꯩꯌꯦꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯧꯔꯤꯗꯨꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯁꯤꯖꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯔꯥꯎꯟ 3 ꯂꯩꯈꯤꯀꯣ ꯔꯥꯎꯟ 4ꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯊꯣꯏꯗꯣꯛꯅ ꯑꯗꯨꯝ ꯀꯩꯅꯣꯁꯤ ꯌꯥꯝꯗꯦꯀꯣ ꯅꯨꯄꯤꯁꯤꯗꯅꯦꯕ ꯌꯥꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯎꯟ 4ꯃꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯥꯎꯟꯁꯤꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯍꯜꯂꯦꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯑꯗꯨꯃꯥꯏꯅꯁꯨ ꯄꯤꯈꯤꯕ ꯁꯤꯁꯨ ꯍꯥꯟꯅ ꯍꯥꯏꯔꯛꯈ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯁꯤꯗꯁꯨ ꯌꯥꯎꯔꯕꯅꯤꯅ ꯑꯩ ꯁꯤꯁꯨ ꯄꯥꯝꯖꯩ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤꯁꯨ ꯑꯣꯏꯕ ꯑꯗꯨ ꯐꯤꯖꯦꯠ ꯆꯛꯆꯥꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯗ ꯁꯦꯠꯄ ꯗ꯭ꯔꯦꯁ ꯅꯨꯡ ꯀꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯗ꯭ꯔꯦꯁꯀꯤ ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯠꯈꯤꯕ ꯔꯥꯎꯟꯁꯤꯡꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯂꯣꯏ ꯂꯥꯡꯉꯒ ꯆꯠꯄꯤꯕ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯑꯍꯥꯟꯕꯗꯕꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯦꯀꯣ ꯃꯣꯏꯅꯁꯨ ꯌꯥꯎꯋꯦ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯏꯁꯥꯒꯤ ꯂꯣꯏ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯂꯥꯁ ꯔꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯃꯟꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯐꯤꯁꯤꯡꯁꯤꯒꯤ ꯔꯥꯎꯟ ꯑꯃ ꯊꯝꯃꯦ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯌꯨꯛꯇ ꯀꯩꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ
ꯃꯩꯔꯥ ꯂꯥꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯀꯠꯆꯕꯗꯣ ꯑꯗꯨ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯏꯟꯁꯥꯡ ꯃꯟꯕ ꯏꯟꯁꯥꯡ ꯊꯤꯕ ꯍꯤꯡꯒꯣꯜ ꯆꯪꯉꯒ ꯑꯗꯒꯤꯗꯤ ꯂꯩ ꯊꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯔꯥꯎꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯕꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯃꯣꯏꯅ ꯔꯨꯜꯁ ꯈꯔꯗꯤ ꯄꯤꯔꯤꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯁꯤꯡꯁꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤ ꯁꯦꯠꯄ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯃꯣꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯥꯅ ꯔꯣꯜ ꯂꯧꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯍꯜꯂꯦ ꯑꯗꯨꯗ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯩꯅꯣꯝꯇꯪꯁꯨ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦ ꯃꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯂꯥꯏ ꯄꯣꯠ ꯄꯨꯕꯗ ꯖꯇ꯭ꯔꯥ ꯄꯨꯕ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯪꯉ ꯄꯨꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅ ꯈꯣꯡꯍꯧ ꯄꯨꯕꯤꯒ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯒꯗꯤ ꯄꯤꯕꯥ ꯄꯣꯛꯇ꯭ꯔꯒꯗꯤ ꯄꯨꯕ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯦꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯉꯁꯤ ꯃꯇꯥꯡꯗꯁꯨ ꯇꯝꯕꯤꯈꯤꯌꯦ ꯁꯤ ꯃꯇꯥꯡꯗꯁꯨ ꯁꯤꯁꯦ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦꯕ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯉꯁꯤ ꯁꯥꯒꯩꯗꯨꯗ ꯇꯤꯜꯂꯨꯔꯤꯕ ꯁꯥꯒꯩꯗꯨꯒ ꯃꯣꯏꯒꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯍꯩ ꯂꯩ ꯊꯥꯕ ꯍꯥꯏꯅꯀꯣ ꯂꯥꯏ ꯄꯣꯠꯄꯨ ꯊꯥꯈꯤ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯄꯣꯠ ꯄꯨꯕꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯖꯇ꯭ꯔꯥ ꯄꯨꯕꯁꯦ ꯌꯥꯏꯌꯦꯅ ꯇꯥꯛꯄꯤꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯨꯖꯅꯤꯡꯉꯦꯕ ꯁꯨꯃꯥꯏꯅꯁꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯄꯣꯛꯇꯦꯕ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯏ ꯍꯥꯏꯕꯁꯨ ꯇꯥꯛꯈꯤ ꯍꯥꯏꯕꯗꯤꯀꯣ ꯃꯤ ꯈꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯒ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯀꯣꯏꯁꯟ ꯍꯪꯉꯦꯀꯣ ꯑꯗꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒꯅ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯃꯁꯨ ꯑꯩꯅ ꯑꯗු ꯌꯥꯎꯔꯨꯕꯗꯒꯤꯀꯣ ꯑꯩ ꯑꯗꯨꯁꯨ ꯄꯣꯠꯁꯨ ꯄꯨꯈꯤꯕ ꯄꯨꯈꯤ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯄꯨꯈꯤ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯒꯁꯨ ꯅꯨꯄꯤ ꯄꯣꯛꯄꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯣꯛꯄꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯅꯤ ꯅꯨꯄꯥ ꯄꯣꯛꯄ ꯈꯛꯅ ꯃꯃꯥ ꯅꯠꯇꯦ ꯅꯨꯄꯤ ꯄꯣꯛꯄꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯅꯤ ꯍꯥꯏꯖꯅꯤꯡꯉꯦꯀꯣ ꯁꯤꯗ ꯂꯥꯏ ꯄꯣꯠ ꯄꯨꯕꯁꯤꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯄꯨꯕꯁꯤꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯄꯨꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯏ ꯍꯥꯏꯅ ꯌꯦꯠꯄꯤꯌꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯤꯒꯅꯨ ꯌꯥꯗꯦ ꯍꯥꯏꯅ ꯅꯝꯊꯕꯤꯕ ꯈꯔ ꯑꯃꯁꯨ ꯂꯩꯔꯤꯕ ꯌꯥꯝ ꯆꯨꯝꯃꯦ ꯃꯔꯛꯇ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯝꯈꯤꯕꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯄꯣꯛꯑꯁꯨꯅꯦ ꯅꯨꯄꯥ ꯄꯣꯛꯑꯁꯨ ꯑꯩꯈꯣই ꯀꯅꯥꯒꯨꯝꯕ ꯃꯧ ꯑꯃ ꯅꯨꯄꯥꯗꯤ ꯄꯣꯛꯑꯕ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯒ ꯑꯅꯤꯒ ꯅꯠꯇꯕ ꯑꯍꯨꯝꯒ ꯄꯣꯛꯄ ꯏꯃꯨꯡꯗꯨꯅꯅꯦ ꯈꯤꯇꯪ ꯂꯩꯇ ꯂꯥꯏꯔꯗꯅ ꯈꯤꯇꯪ ꯂꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯔꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯕ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄꯨꯕꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯍꯜꯂꯨꯅꯨ ꯃꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯗꯕꯗꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯣꯔꯊꯣꯗꯣꯛꯁ ꯃꯌꯥꯝꯅ ꯊꯥꯖꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯅꯨꯄꯤ ꯄꯣꯛꯏ ꯑꯗꯨꯅ ꯃꯀꯣꯛ ꯆꯤꯡꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯁꯤꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯠꯅꯔꯣꯜ ꯅꯠꯇꯦ ꯃꯔꯛꯇ ꯃꯤꯑꯣꯏꯁꯤꯡꯅ ꯐꯖꯍꯟꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯥꯒꯤ ꯍꯦꯛꯇ ꯑꯗꯒꯤ ꯏꯚꯟ ꯅꯨꯄꯤ ꯄꯣꯛꯑꯁꯨ ꯅꯨꯄꯥ ꯄꯣꯛꯑꯁꯨ ꯉꯥꯏꯔꯦ ꯃꯊꯛ ꯊꯪꯗꯣꯏꯗꯨ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯈꯜꯂꯁꯤ ꯃꯧꯗꯨꯅ ꯈꯤꯇꯪ ꯍꯦꯛ ꯃꯁꯛ ꯐꯖꯗ꯭ꯔꯗꯤ ꯄꯨꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯖꯕ ꯍꯥꯏꯁꯤ ꯍꯣꯏ ꯐꯖꯩꯀꯣ ꯐꯖꯕ ꯍꯥꯏꯁꯤꯗꯅꯤ ꯐꯖꯕꯁꯤꯒꯤ ꯁꯤꯗꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯃꯁꯤꯗ ꯐꯖꯕꯅ ꯄꯨꯒꯗꯕꯅꯤ ꯊꯤꯕꯅ ꯄꯨꯒꯗꯕꯅꯤ ꯑꯗꯨ ꯂꯩꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯗꯨꯁꯨ ꯀꯩꯅꯣꯗꯨ ꯐꯖꯗꯦꯗꯅꯀꯣ ꯑꯦꯅꯤꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯁꯦꯀꯦꯟ ꯔꯥꯎꯟ ꯂꯩꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯊꯥꯔꯠ ꯔꯥꯎꯟꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯔꯥꯎꯟ ꯑꯣꯏꯈꯤꯌꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯥꯗ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏꯈꯤꯕꯀꯣ ꯃꯇꯝꯗꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯆꯪꯉꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯎꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯨꯐꯥꯎꯗ ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯕ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯗꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯈꯤ ꯑꯗꯣ ꯁꯤ ꯌꯥꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯖꯒꯣꯏ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯍꯥꯏꯗꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯈꯨꯊꯦꯛ ꯈꯔ ꯐꯥꯎꯗ ꯑꯗꯨꯝ ꯈꯪꯍꯧꯋꯦ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥꯔꯠ ꯔꯥꯎꯟ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯔꯥꯎꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯔꯠ ꯔꯥꯎꯟꯗꯨꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯡꯈꯩ ꯐꯤꯒꯤ ꯔꯥꯎꯟꯗ ꯑꯃ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯔꯥꯎꯟꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯊꯥꯕꯜ ꯅꯨꯡꯕꯜ ꯁꯤꯟꯗꯅ ꯑꯗꯒꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯤꯁꯨ ꯇꯧꯕ ꯅꯠꯆꯗꯦ ꯅꯨꯄꯤ ꯑꯃꯅ ꯀꯦꯖꯔꯒ ꯃꯥꯅ ꯍꯦꯛ ꯀꯦꯊꯖꯔꯒ ꯃꯆꯨꯝ ꯇꯥꯡꯒꯩ ꯀꯦꯔꯒ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯉꯥꯏ ꯅꯠꯇ꯭ꯔꯥ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗꯅꯦꯕ ꯑꯗ ꯃꯅꯦꯝꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯃꯃꯧꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯦꯡꯖꯔꯤꯕꯅꯤ ꯃꯥꯅ ꯃꯅꯦꯝꯗꯨꯁꯨ ꯅꯣꯡꯃ ꯃꯥꯒꯤ ꯃꯅꯦꯝꯗꯨꯅ ꯄꯨꯔꯒ ꯂꯥꯏꯕꯨꯡꯗꯨꯗ ꯂꯥꯛꯑꯝꯃꯤꯅꯤ ꯖꯁ ꯋꯥꯟ ꯗꯦ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯧꯗꯨ ꯄꯣꯔꯛꯑꯦ ꯗꯦꯟ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯥꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯥꯁꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯛꯑꯀꯥꯟꯗ ꯏꯆꯥ ꯏꯃꯧ ꯂꯥꯛꯑꯀꯥꯟꯗ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒ ꯌꯦꯡꯗꯣꯔꯤꯅꯤ ꯍꯥꯏꯕ
खुथेक फजना जगोई सादोरिबनी नुपीसिंग मौ ngakti yum palabagi kanglukki leisabigi kanglukki adagi chana kanglon sidadi khoina lairau basida masini muthaki ga dore haidana masingak na namagi dama ukalna hona bidana adagi tonga tongan basing akhang hi kaya na sigumagi lamsida ngasidi miyeng changsan bidana muthkidana ba maring marang dana ba sigumagi da haitare Paniam nang auction na rasu lairau bomda di jin set pam na jagoi sabadi yaudi nupa mana khungup tonga jagoi sabi yaudi tabal chongmada tongning ba tawi kwa yu thaksalaga kholaga ma fajada ba mayama adagi di mafam sidi mau yaubani na mau yauba haisini mau yauba du dang se pakhang yoksalu ba yada ba khang leiba aduna masina maram orkanda tabal ga chongjalaga khoi ge loisilakpada maring marang ba pakhang ga changjala paisan bi mau ga paira chongjan bi khosan bi toksalaga di dai du fajada ba khara maring marang bum khak adum lei haijari ba kari phobi dai do kari ne lowe adu matang se khoi gi kai haitare masa se masa na gyan ta zabanen haijani ngai di yam haiman ma thodra khangde kai gi no haita ga di kan haidi ma so magi mama mapa da gi henna haidi ngang ba da laudra ba haitare ne ko laud kai gi na akhoi hek ngasi bokta khoi je yum sida lai manipur da lai ta taraga su saina sana bi amadi lai habje khoi jum khange ba akhoi na uba matam da su hujikti youtube ta kaida lai raw lai kai lega gi bokta loi mak thagat na live ko phai asi yamna kai gi adu bhawda ura du bhawda haidi daily khoi na sum hujikan di technology sa khole ngasa sai bi kre ko ura je masa masa na loina sa khola bani huji paina rabin adu bhawda adu do moina ikai khumna ba utta taraga di moi du di yare So fajahan ba maring marang handa ba itare koi lejer ba proof sigi oi ba sigum se aduga maru oina mapan da pangthu ibe sigi maram se khajik tang ding sai mari leina rap tongna de habi gre jagoi sa ba bo heiram de ai koina maduge masigi kanglup si pangthu ibe tem duga i unazaki ba da madugi sin ki ba koi gi mani ton hoi aduga hojing sai mang da pan bi ki ba sing haitare mo koi mayang loina na mo silli ba organizer singa kari gi da mo to silli ba no na hangkanda maitei chanura di oi ba mayum makai na pan garga mapalam da leikraba manipur ga outside da leikraba nupi mayam sai thoga khoi maitai nupi mayam leiri makoi sing se akoi gi leiba chanoro se gi thapto kharga haini kari haini ko mi gi fajabane na sindur khare hek nam adagi mi gi firon khare hek set tawbado akoi gi fajakraba ngasi masina setliba sing se akoi gi mapan gi mi dur amukta setlan se ba akoi gi leiri sing se ko moi setriba akoi sibu thibrane ngasi international gi thakta robot naurem hoina puthorok I tongan ba designer kya na puthorok tana malem gi mafum kya da di masak tak pungamaga why should not kari gi maitai nupi ama khakna mayam sangdana si mai gi lady sing sibu matau tamhanna na gi hona bangam dri kai gi no mi gi duti tamna bangam na hona ra gai khoina tamuri ne ba mingon da sobam tokte mi gi di tammo na mina thadorok pada ai khoina tamjallu bani ai khoi gi lejari sina khoina lotion bani aduna mapan da leiba sigumba mayum pan krabi mayam sina ngasai jogoi sabo haite na haiba du da sumaina sumpang thora ga di madu handa kisda kitang henjalei ne mathang organizer se langwe be sanuk sa ga du yam leijadna sponsor ka jam leidna leiraga di hena chokhola na gi masa mo iram bi yai masima achum brang sai gi mapan da tawri bi do ta sena ma masigumba gi damak tawbra na haiba du sa di sen de ta jigi haide kano tawe haibadi tonga ba leiriba mayam do na mafam do saru yari do yari singje tawba haibadi ngasai gi dress kuba hoi atopa mi gi set pa khot pa se hoi jis main na ne akhoi masen je kai hani birthday party borasu adai kana akhoi adasu tawe khongjom day celebration tawi adagi di akhoi gi 13 August ko si tawi adagi di akhoi se tawa yam ba tawi se tawe ba do akhoi je singai nei ba kaigina akhoi gi dress set pa phangna ba gi adagi di kana gumba gi akhoi gi sum lairabani na imanabi sing akhoi gi moi gi wedding reception party ko adumba invite torok pa se akhoi yaring ke akhoi gi dress set laga chat le ba ado akhoi da hangaga ne moina hairak pasu akhoi da smain toraga pubiro onoi dress yam phajai kholi man moi phajana khangba bokta yaure phujikti akhoi set le akhoi party khara lairi ba da so akhoi hasne thok pa yaw bai mana bising chawi ko adu yaw da basu yawe ado moi akhoi adum hainai yes mai CSC khosi ado haibdagi ado haida leiba mi ayamba khasiya sing ko samnaga akhoi na rent lai ne ba khoi se akhoi gi mapu haitare ko yumbu si bauta noi dress e phajai khojai wairaga photo amta ka ki photo su tawge khot ke lawe moi su haidi pam me moi na su pam me ba aduga noi gi city yamna kano oi ne pose yamna tang ba pot oi se ka mai tai no ado moi su moi zen sem da su lai ba
ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯦ ꯅꯣꯏꯁꯨ ꯇꯥꯡꯉꯤꯗꯨꯅꯦ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯅꯣꯏ ꯑꯩꯈꯣꯏꯒꯤꯁꯤꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯎꯏ ꯅꯣꯏꯒꯤꯁꯤꯅ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯖꯦꯟꯁꯤꯌꯝꯁꯤꯗ ꯍꯣꯏ ꯗꯤꯖꯥꯏꯟꯕꯨꯗꯤ ꯇꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯀ ꯌꯥꯎꯕ ꯄꯣꯠꯁꯤꯡꯁꯦ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯣꯏꯒꯤ ꯑꯗꯣꯝꯗ ꯂꯩꯕ ꯗꯤꯖꯥꯏꯅꯔꯁꯤꯡꯗ ꯈꯔ ꯁꯦꯝꯕꯤꯌꯣ ꯍꯥꯏꯌꯨ ꯀꯥꯏꯕ ꯌꯥꯎꯋꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗꯕꯗꯣ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯁꯤꯒꯗꯤ ꯈꯤꯇꯪꯁꯨ ꯈꯦꯠꯅꯩꯗꯅ ꯑꯩꯈꯣꯏꯒꯤꯁꯤꯅ ꯄꯨꯔꯥ ꯍꯦꯛꯇ ꯐꯤꯁꯦ ꯐꯩ ꯏꯟꯕ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯟꯕꯅꯤ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯀ꯭ꯂꯤꯞ ꯆꯞꯄ ꯈꯣꯠꯂꯒ ꯁꯦꯝ ꯈꯣꯠꯇꯅ ꯇꯧꯕꯅꯤꯅꯀꯣ ꯌꯥꯔꯣꯏ ꯑꯗꯣ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯁꯦꯠ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅꯁꯦ ꯍꯥꯟꯅ ꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯩ ꯍꯥꯏ ꯑꯩꯅꯁꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯨ ꯉꯥꯛꯑꯒ ꯂꯩꯕꯗꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯁꯦꯠꯄ ꯆꯥꯕꯒꯤꯗꯤ ꯖꯤꯟꯕꯨ ꯁꯦꯠꯀꯤ ꯌꯨꯝꯗ ꯁꯦꯠꯄꯗꯀꯣ ꯈꯤꯇꯪ ꯂꯨꯖ ꯑꯣꯏꯕ ꯑꯃ ꯁꯦꯠꯂꯒ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤꯕꯨꯗꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕꯅꯤ나 ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯁꯨꯝ ꯃꯥꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯈꯔ ꯁꯦꯠꯆꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯃꯗꯨꯒꯤ ꯑꯗꯨꯝ ꯉꯥꯛꯑꯒꯗꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯑꯃ ꯇꯥꯖꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯌꯥꯝꯅ ꯐꯖꯗꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯀꯥꯟꯗ ꯑꯁ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯕ ꯖꯥꯠꯅꯤꯗꯅ ꯍꯥꯏꯗꯅ ꯃꯔꯛꯊꯠꯅ ꯑꯩꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯦ ꯀꯥꯔ ꯇꯣꯡꯉꯒ ꯆꯠꯅꯤꯡꯗꯦꯕ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯆꯠꯁꯤ ꯍꯧꯅꯩꯌꯦ ꯑꯩꯈꯣꯏꯁꯦ ꯍꯧꯅꯔꯒ ꯌꯨꯝꯁꯦ ꯂꯥꯞꯅꯔꯁꯨꯀꯣ ꯉꯁꯤꯗꯤ ꯅꯣꯏꯗ ꯂꯣꯏꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯗ ꯂꯣꯏꯁꯟꯁꯦ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯁꯦ ꯄꯨꯂꯞ ꯄꯨꯜꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯆꯠꯃꯤꯟꯅꯩꯌꯦ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯗꯨꯒ ꯁꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣ ꯆꯩꯔꯥꯎꯕꯒꯤ ꯊꯥꯕꯜ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯒ ꯑꯇꯣꯞꯄ ꯈꯔ ꯀꯩꯅꯣꯁꯤꯡꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯑꯗꯨꯝ ꯆꯣꯡꯉꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯣꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯕꯟ ꯑꯅ ꯂꯩꯕ ꯂꯥꯏꯃꯈ꯭ꯔꯥꯗ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤꯁꯤꯗꯁꯨ ꯆꯣꯡꯉꯦ ꯊꯥꯕꯜꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪꯗ ꯆꯣꯡꯉꯦꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏꯁꯦ ꯁꯤꯟꯗꯣꯛꯅꯔ ꯆꯣꯡꯉꯦꯕ ꯑꯗꯨꯅ ꯂꯥꯏꯃꯈ꯭ꯔꯥꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯕ ꯍꯥꯏꯕ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯍꯦꯗ ꯀ꯭ꯋꯥꯇꯔꯒ ꯂꯩꯕ ꯃꯐꯝ ꯍꯦꯄꯤ ꯚꯦꯂꯤꯅ ꯂꯩꯕꯀꯣ ꯁꯤ ꯃꯐꯝꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯩꯔꯥꯎꯕꯒꯤ ꯅꯦꯛꯁ ꯂꯥꯛꯄ ꯁꯟꯗꯦꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯣꯡꯉꯦ ꯁꯤꯗ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗ ꯉꯥꯛꯇ ꯆꯣꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯗ ꯂꯩꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯧꯖꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯐꯅꯦꯛ ꯃꯧꯁꯤꯡꯁꯦ ꯃꯊꯛꯇ ꯁꯦꯠꯂꯒ ꯍꯥꯟꯅꯗꯤ ꯁꯥꯔꯤ ꯁꯦꯠꯂꯒ ꯍꯥꯐ ꯁꯥꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯅꯕꯨ ꯑꯣꯏꯔꯁꯨ ꯋꯥꯡꯈꯩꯅꯕꯨ ꯑꯣꯏꯔꯁꯨ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯆꯣꯡꯉꯝꯃꯦꯕ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨ ꯍꯦꯛꯇ ꯃꯇꯧ ꯇꯝꯃꯦꯕ ꯑꯗꯨꯒ ꯃꯊꯛꯇ ꯁꯦꯠꯂꯒ ꯈꯥꯡꯁꯦꯠ ꯁꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯔꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯣꯡꯕꯁꯦ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯑꯗꯨ ꯌꯦꯡꯕ ꯑꯣꯏꯅ ꯃꯤ ꯊꯑꯣꯏꯅ ꯂꯥꯛꯅꯔꯤꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯇꯣ ꯃꯣꯏꯅ ꯗꯥꯟꯁꯇꯣꯗꯤ ꯌꯦꯡꯕꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯥꯏꯔꯛꯑꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯅꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯗꯥꯟꯁꯇꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯗꯣ ꯅꯣꯏꯒꯤ ꯗ꯭ꯔꯦꯁꯇꯣ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯅꯣꯏꯅ ꯌꯥꯝꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯕꯜ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯤꯕꯨ ꯇ꯭ꯔꯥꯏꯕꯦꯜꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯇ꯭ꯔꯥꯏꯕꯦꯜꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝ ꯂꯩ ꯃꯣꯏꯁꯨ ꯂꯣꯏꯅ ꯍꯩꯌꯦꯕ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯐꯖꯅ ꯑꯗꯣ ꯅꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯩꯌꯦ ꯑꯗꯣ ꯅꯣꯏꯒꯤꯁꯤꯡꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯃ ꯈꯣꯡꯊꯥꯡ ꯑꯅ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯒꯤ ꯂꯦꯚꯦꯜꯗꯁꯨ ꯃꯤꯁꯦꯁ ꯍꯥꯏꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕꯁꯤꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯅ ꯁꯤꯟꯕꯅꯤꯗꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯒ ꯁꯤꯜꯂꯛꯄꯗ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯒ ꯁꯤꯜꯂꯛꯄ ꯀꯔꯤꯒꯨꯝꯕ ꯁꯤꯗꯒꯤꯁꯨ ꯌꯥꯎꯔꯕꯅꯤꯅ ꯌꯥꯎꯔꯣ ꯄ꯭ꯔꯖꯦꯟ ꯇꯧꯔꯣ ꯔꯤꯄ꯭ꯔꯖꯦꯟ ꯇꯧ ꯒꯥꯏꯅ ꯍꯥꯏꯔꯛꯄ ꯂꯥꯛꯑꯒꯗꯤ ꯌꯥꯎꯕꯤꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯥꯏꯅꯥꯅ ꯍꯥꯏ ꯆꯤꯆꯦ ꯌꯥꯎꯔꯁꯦ ꯍꯟꯗꯛꯀꯤꯁꯦꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯣꯏ ꯑꯩꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩꯒ ꯄꯥꯝꯃꯝꯃꯦ ꯑꯗꯩ ꯆꯪꯕꯁꯨ ꯑꯃꯨꯛ ꯍꯧꯔꯕꯅꯤꯅ ꯍꯦꯟꯅ ꯆꯪꯖꯅꯤꯡꯕꯗꯣ ꯃꯇꯨꯡ ꯍꯜꯂꯒ ꯆꯠꯅꯤꯡꯗꯕꯒꯤ ꯃꯇꯥꯡꯗꯨꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯄꯨꯔꯥ ꯃꯉꯣꯟꯗ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤ ꯍꯦꯟꯇꯣꯛꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯃꯇꯝꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯄꯤꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯁꯦ ꯅꯦꯛꯁ ꯇꯥꯏꯝꯗ ꯌꯦꯡꯒꯅꯤ ꯃꯊꯪꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯒꯤ ꯏꯅꯦꯝꯕꯣꯛ ꯈꯣꯏ ꯀꯔꯤ ꯈꯣꯏ ꯅꯠꯇ꯭ꯔꯒ ꯏꯄꯥꯝꯒꯤꯅ ꯒꯥꯏꯗꯤ ꯑꯁ ꯀꯩꯗꯧꯕ ꯌꯥꯎꯔꯤꯅꯣ ꯁꯤ ꯑꯗꯨ ꯀꯩ ꯀꯥꯟꯅꯕ ꯈꯣꯠꯅꯕ ꯊꯤꯡꯕꯒ ꯂꯩꯕ꯭ꯔꯣ ꯀꯩꯝ ꯂꯩꯇꯦ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗ ꯀꯩꯝ ꯊꯤꯡꯗꯦ ꯑꯗꯒꯤ ꯅꯠꯇꯦ ꯑꯩ ꯍꯥꯟꯅꯁꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩ ꯄꯣꯛꯄ ꯕꯕꯥꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕꯁꯦ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯦ ꯃꯥꯁꯦ ꯁ꯭ꯇꯦꯖ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯩ ꯂꯩꯀꯥꯏꯒꯤꯕꯨ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ
ꯁꯨꯃꯥꯏꯅ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯗꯣ ꯀꯩꯒꯤ ꯃꯅꯤꯡ ꯑꯣꯏꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯧꯗꯣꯡꯒꯤ ꯃꯃꯥꯡ ꯑꯣꯏꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯥꯎꯔꯧꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯩꯗꯤ ꯃꯤꯅ ꯉꯥꯡꯕꯗꯗꯤ ꯍꯥꯏꯗꯤ ꯀꯣꯟꯅ ꯇꯥꯔꯛꯄꯩ ꯋꯥꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯍꯥꯟꯕꯗꯗꯤ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯈꯤꯕꯁꯦ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯗꯤ ꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝ ꯇꯧꯋꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯥꯝꯖꯩ ꯏꯁꯩ ꯁꯛꯄꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯍꯥꯟꯅꯁꯨ ꯑꯗꯣ ꯏꯁꯩ ꯁꯛꯄꯁꯦ ꯈꯣꯜ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯥꯏ ꯑꯗꯨꯐꯥꯎ ꯁꯛꯑꯦꯕ ꯑꯩꯁꯦ ꯄꯥꯝꯖꯕꯩ ꯃꯇꯤꯛꯀꯣ ꯑꯗꯨ ꯑꯩ ꯀꯩꯅꯣꯗꯤ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯍꯥꯏꯕꯗꯣ ꯁꯩꯔꯦꯡ ꯊꯤꯕ ꯃꯣꯅꯣꯂꯣꯛ ꯇꯧꯕ ꯑꯗꯒꯤꯗꯤ ꯗ꯭ꯔꯃꯥꯒꯁꯦ ꯑꯩꯅꯒ ꯏꯖꯔꯒ ꯑꯩꯅꯒ ꯗꯤꯔꯦꯛꯁꯟꯒ ꯑꯩꯅ ꯄꯤꯊꯔꯒ ꯑꯩ ꯍꯥꯏꯗꯤ 11 12 ꯀꯥꯔꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦꯕ ꯑꯩꯁꯦ ꯌꯥꯝ ꯑꯗꯨꯝꯕꯩ ꯃꯔꯝꯗ ꯁꯨꯝ ꯌꯥꯝꯅ ꯑꯥꯔꯠꯀꯨꯝꯕꯁꯦ ꯏꯆꯪ ꯊꯧꯅ ꯌꯥꯝ ꯇꯨꯁꯣꯟ ꯃꯥꯏ ꯁꯨꯝ ꯁꯣꯟꯖꯔꯞ ꯇꯧꯖꯔꯞ ꯇꯧꯕꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯇ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯨꯝꯗ ꯂꯣꯏꯅꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯎꯁꯪ ꯍꯦꯛ ꯊꯠꯂꯁꯨ ꯊꯧꯔꯤ ꯊꯠꯂꯒꯁꯨ ꯁꯦꯡꯒꯥꯎꯒ ꯍꯦꯛ ꯄꯥꯏꯕꯗꯨ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯆꯤꯟꯅꯞ ꯁꯥꯟꯅꯔ ꯂꯩꯕ ꯋꯥ ꯏꯉꯥꯡ ꯉꯥꯡꯒꯟꯗꯕꯤ ꯂꯩꯗꯅ ꯏꯃꯥꯟꯅꯕꯤꯗꯁꯨ ꯑꯗꯨꯝ ꯈꯔꯅ ꯍꯦꯛ ꯃꯀꯣꯛ ꯊꯪꯕ ꯁꯦꯡꯒꯥꯎ ꯄꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯍꯦꯛ ꯄꯥꯏꯗ꯭ꯔꯁꯨ ꯁꯦꯀꯦꯟ ꯁꯦꯡꯒꯥꯎ ꯄꯥꯏꯕꯒꯤ ꯃꯊꯟꯇ ꯏꯌꯥ ꯇꯧꯕꯁꯨ ꯂꯩꯌꯦꯕ ꯏꯆꯪ ꯊꯧꯅ ꯈꯔ ꯁꯤꯡꯅ ꯉꯥꯡꯊꯣꯛꯄ ꯑꯗꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯇꯧꯕ ꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯉꯥꯡꯕ ꯑꯗꯣ ꯁꯤ ꯀꯩꯅꯣꯅꯦ ꯍꯣꯏ ꯃꯤꯒꯤ ꯃꯁꯥꯗ ꯄꯤꯊꯣꯔꯛꯄ ꯍꯥꯏꯁꯤꯕ ꯍꯣꯏ ꯄꯤꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ ꯄꯤꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯕꯕꯥꯅꯅꯦꯕ ꯕꯕꯥꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇꯀꯣ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯣꯏꯗꯕ ꯅꯠꯇꯦ ꯄꯥꯒꯗꯕꯅꯤ ꯑꯦꯖꯨꯀꯦꯁꯟꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦꯕ ꯌꯥꯎꯒꯗꯕꯅꯤ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯀꯣ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜ ꯆꯠꯂꯤꯅꯦ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯦꯖꯨꯀꯦꯁꯟ ꯑꯣꯏꯕ ꯌꯥꯗꯦꯕ ꯕꯦꯛ ꯑꯃ ꯄꯣꯔꯒ ꯂꯥꯏꯔꯤꯛ ꯈꯔ ꯍꯥꯞꯄꯒ ꯌꯨꯅꯤꯐꯣꯔꯝ ꯆꯦꯜꯂꯒ ꯑꯦꯖꯨꯀꯦꯁꯟ ꯅꯠꯇꯦ ꯑꯩ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯦꯖꯨꯀꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅ ꯏꯃꯥ ꯏꯄꯥ ꯂꯣꯏꯅꯒꯗꯒꯦ ꯄ꯭ꯂꯁ ꯑꯩꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤꯗꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅ ꯑꯌꯥꯝꯕ ꯑꯣꯏꯀꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯟꯇꯤ ꯑꯪꯀꯜ ꯀꯃꯥꯏꯅ ꯂꯣꯏꯅꯒꯗꯒꯦ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯅꯦꯅꯦꯁꯤꯡ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯁꯤ ꯍꯩꯔꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯦꯖꯨꯀꯦꯁꯟ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯆꯦꯛꯂꯣꯟꯕꯩꯅ ꯈꯥꯖꯜꯂꯒ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯑꯗꯒꯤꯗꯤ ꯍꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯅꯤ ꯁꯤ ꯈꯛꯇꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯐꯣꯀꯁꯁꯦ ꯀꯩꯅꯣꯝꯗ ꯆꯠꯂꯦꯕ ꯃꯤ ꯇꯤꯟꯅꯍꯟꯗ꯭ꯔꯒ ꯈꯛ ꯑꯦꯖꯨꯀꯦꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜꯗ ꯕꯣꯔꯗꯤꯡꯗ ꯍꯦꯛ ꯊꯝꯕꯤꯕꯒꯨꯝꯕ ꯑꯗꯨꯅ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯁꯦ ꯍꯥꯏꯕꯗꯤ ꯃꯤ ꯇꯤꯟꯅꯕ ꯍꯩꯔꯛꯇꯕꯗꯒꯤꯅꯦꯕ ꯑꯇꯣꯞꯄ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯡꯅꯔꯛꯏꯁꯦ ꯂꯣꯏꯅꯔꯛꯇꯕꯒꯤ ꯆꯠꯅꯔꯣꯜ ꯈꯪꯉꯛꯇꯕꯗꯒꯤ ꯄ꯭ꯂꯁ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯃꯣꯁꯅꯦꯜ ꯐꯤꯂꯤꯡꯁꯦ ꯏꯃꯨꯡ ꯐꯤꯂꯤꯡ ꯃꯅꯨꯡꯒꯤ ꯃꯃꯥ ꯃꯥꯅꯦ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯌꯣꯛꯄꯤꯔꯅꯤ ꯆꯥꯎꯕꯤꯔꯅꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡ ꯈꯪꯗꯕ ꯑꯗꯩ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯉꯛꯇꯕ ꯑꯗꯨꯁꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯅꯠꯇꯕ ꯃꯤꯅ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯃꯣꯏꯗ ꯍꯦꯛ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅೋ ꯂꯣꯏꯅꯗ꯭ꯔꯕꯅꯤ나 ꯑꯗꯨꯁꯤꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕꯗꯨ ꯎꯠꯇꯣꯏꯅꯦꯕ ꯉꯁꯥꯏ ꯎꯠꯂꯛꯇ꯭ꯔꯕꯅꯤꯅ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯎꯠꯊꯣꯛꯄꯗꯣ ꯉꯝꯃꯛꯇꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯤꯁꯨ ꯌꯥꯅꯤꯡꯗꯦꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯀꯣꯟꯅ ꯍꯣꯏ ꯐꯣꯔꯃꯦꯂꯤꯇꯤꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯩꯅ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯆꯒꯗꯧꯕ ꯂꯩꯔꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯑꯦꯖꯨꯀꯦꯁꯟꯁꯦ ꯍꯧꯖꯤꯛ यादव माले ऐसी याम याहन्निंगे ऐगी वखललोंददीको सी यामना थौ ताब्राना खल्ले अदुगा कैरो लेकाइगी माने लोइनबगी मोंग सी लैबदगी डिसिप्लिन लाकदोइनेबा नत्ता तारगदी तिना तोकनद्रगा तादि इमा इपानादि एडवाइस पीदोइनेबा ए स्माइ तौगदबनी सी ngangadabani habda practically थबक ओइनदि पांथोक्ट्रबनिना लोइनद्रबनिना अदो इमा इपाददि कोइबसु लैबा सेंग हारकांदा अदु अखोइगी खितंग दक्नबा मरीदि ओइरगा अखोइ इमुंग मनुंग स्माइ लेमिनबसे खरजु कोइनादबनेबा सिगुम्बदिसु तमहौगदबने डिसिप्लिन से चागी मोंगसे इने खंगदबदने आइगी चागी मोंगसे आइगी लेकाइना खंगम्मे अखोइदा फोंदोक्तरगा अखोइददि हाइबा ngamdaba wa khara moi imungda haiyeba aduga imungdudagi khangba ngamme dai imung manungdana nungsinana tawbi smai tawdana sada smai tawine hagan ha haikanda change ama tahunabagi my feelings to tanjaji khangmaweba mani phabangam hawden aigi isa khaktangi achapot leiraga lakpa yadeba hojikti aigi lekai du da leiriba angang duge sapos leigedabane aduga
masu yauna mabuk thala pijagadamni maramdi angang to kala khanba jealous oiba posile heloidamni maramdi ai sagi mangnaba silapuse angang ni khangdamni da aina aigi lekai yum thangnabi chadugi macha singdu luna tawradi makhoigi mama pan aigi sa sum luna tawbirakane natradi ngasi aigi thongjin aigi sadu phatoroga chalona inthokineba migi su mama pa leibani na mai mung thongjin ai sadu inthorkane mane in the same case samana ba masi keno se sidani ngasa habi ba lekai amagi tonga lebi emotion magi leidi ba chana kanglon gi feeling se masi khoi leina ba macha ma yam tangai fade adui mathakta chekshilibani angang sing da samna habdo hojik chahi tara da mari manga gi makha de bangang sing da rape case mayam thoi adegi di kari no masi lak hal man ching lekai karo lekai da pokso ek kari no pokso ek na kari lak pe tel faksi tor halak pe case kya na thoi si india da no mami kya rape tawi then angang gi hoi ba sahi sida sahi ma angang ma sahi tara mari phok manung da india da sahi ma angang kya rape tawi ko sigum bagi education kari kari ma so mama pa ga macha ga puno ma kai ro ga lekai se mane chatmi dum sai kai ro lekai ma na find chap man na ne mod man na lekhib lekai mane yamna awad pa leitab lekai ma dam ma ina khun ba se su chamana de khoi mokhen na tra ai khajan na ne beware of dogs khan ai tham da gi lekhani dan mai le wangam tanaroi magi sokhan na bu khak leini hujik ji smile leina basing sina chakhot labani ai mangai re habagi mawong amasu ui ko ado si yamna keno tawdaba ama oire e hujik ado yandi khara khari tanaraga satmin khotmina dana adi amaga ma tina base yam kanai halji khangbasu khangdi khangakpasu khara dum yaubur male yam nungai jari se makha tar pi sai rasi si kaino ai gi se makar khoi capricorn okay ado no pi de sahi hangono hai sahi je dero bar se kya nom ta biro ai di ka sukai de dum hai du sa donya seng ba asai de 37 hai grega dero bar se kya 1983 16 January 16 January okay aduga khwai digi pamjaba insang se marol am ta hai biram kari pam ge insang se pai pam na sab se kari noi ke am pa me kang soi gai ron baga aduda kaino gum hapsala de men pa me nga taw bogum ma yapsaladi nga ga nungo fulo jo ya ni net nga yorli na adu yam nungai jare machu se kari ni pam ge green favorite actor si kanano okay hai ta manipur ge ta biro manipur ge haris dira manipur ge leisi ta biro ai di kaino yam pam jai maya chokduri film jo basanta gi nonga lam dai hoi series to loi pa dai series loi pa me de sei di kari sei pa mi haidi hojik saknari ba khonai bu so bai isagin hawai gi matam gi orse pam jo sei ma hayu hai tari kari sui obe adu isai du so dum nang bo sum ning sing du na lai re tawdo wow wadum baze singer di kana pa mi mai am de pam bu mi am le birong gani adu isana ge pam jo matam du na hawai gi isagi hojik warge hojik ke pam boi bai na hawai be kana pam adum kaino ai di dum hana de hona dum pa me ranbir thona yam famse okay yam nungai jare asigi matang na khangba duga film su pa adum haibi kre loisilakpada asigi thorom sigi haitare ningol sing yum de le biri ningol sing mo sing sahi lenga aduga makha thaba sing haitare akhoi gi Mashi Leima gi mai kai digi tohaning ba or tohaning da boy bi ai kari guma advice sama haitare siguma lam sida changi bo khongthang sida mayam sulak bi ai akhoi chali base aduga siguma gi Leima gi khongthang na chingba sidi yaw bi ai hai bu guma gi message ma haigadra amada pibiramo hai jage ko haipati smile to base yam yawhaninge hoi yumda lairiba khogi mapan thokpa yade kainaga imung da laigadabani mawairaga ka haibasing se hujikti amta haidi hainadre ko aduna yawba yai loinmak chatpa yai masa na pamba lambi da si lam si natabada su atopada su hujikti loinmak gyan isana gyan tajaraga de ngai saije ki bado loinmak chatpa yai loinmak tawba yai loina na kaya tare khoise susi nomsi tanloisi haidi nupa khaksu nate nupi khakta su nate ko tawba ya hojikti mi gi lamdadi nungdang phawda tumna dana suna nomnari bani haidi leba ama chakholan gi hai taraga di akhoi gi senthok lambi je yam phan ba je darkar leibani na ko akhoi suba nomba taloisi matam manghalloisi aduga thabak tawa matamda puksel sengna pusel tingna haidi lotna dana akhoi
imung ama phauda haidi akhoi laimina riba ko joint family da bu oirasu aduga akhoi couple matei mana khak leiba imung da oiraga su yam lotna khona dana tawbase ai wakham da di tahoningde nupi moina mawa moina share tawmina ga dabani puksel tina ga dabani nangna toidu phai phate loin haimina ga dabani understand tawmina ga dabani amaga aduga plus ayambana akhoi lebak sidadi mau khakna adjust tawbagum di chatnai ko tawbi ga dabani sisu adusu halaman singnasu akhoi jo heng hal du oiru doine matama amada ko generation next matham dadi adu huziki oina di hoi chatnaraga leirambadu akhoina daklauna di onthokpadi yadabanina huziki oina di adum chatnabi sida inminarasi akhoi gi matam du da hayeng amu tawminarasi faina understanding leiminasi honaminasi adu yamaru oina haijaning se ko akhoi gi nungaiba phaba ingna sikna panba leibak ama oiminasi hai targadi akhoi gi inat phurup kanminasi plus akhoi senthok lambi leinanaba lambi seminasi nupa khakna sel tan gadabani adegidi moigi marum thupna loin leigadabani habse yamna lanba gan wakhalona bani sik matam sidi yam sakhodaba matam nina ko mayam sena khangbire aduna akhoi tandaba matam manghandaba ado kwai pamjaba ise asumba ngang minasi thamoi sengba yam nungai je aduni leise iramdam sonale park sidi akoigi ima kaithel na prithvi da leitaba aduguma market ma kaithel ma leiribani nupi singna yamna chauna semmelon gi damakta achauba khongthang thangdana ima singna yam sena haigadi ima singi matam sidi potharaga mayumda leiro macha mamong nagi makhucharo haiba matamni adubu yengbiu kaithel da suima kaithel da lebiriba hal sing laga ayu angan badagi pot yon bala ko pot tharamba kangu mana tega gyol hoba kangu mana muk mina lebi ya da bu loidre phawba kaithel loidre phawba ayu angan ba pung mari de lak pa pot yon bi se amuk horen pung ni pan phawba mai pot se loina bagi ngai de lebi ima yauri bani kana suma se khone ning singlu da bani kana gumba amagi mamani kana gumba amagi imung de gi hauki bani ngoni bahak ki macha masun magi potu sit paloira ga boy kolom leina ba adegi imung gi puna na maduna cheng walaga imung da saksa ga dogi ngai den leiba jiba kya marum leiri bani kana amta khang da bani khangba kya sulai aduna suba nomba haibase ima singdu khakta natan ima du gi mung manung da mi leibiram gani mau leibiram gani leisabi leibiram gani angang leiram gani pigli bangang duna le pak holu haibinati aduna ngamba wakhalon magi semelon phanan magi honmina si haibi wakhalon haitare masi leimagi wafam sida aduga yamna nungai jei ngasi diamond radio na haijarubada akogi leimagi khongthang gi ahum subigi ming thol fang ki bi mayang lambam masi leima diamond radio da aikoina unabagi haijabada lengbirakta ngasi wari watai ngahak sanajaba aduga pangthok lubadugi madugi mafam madugi haitare karigi mo pangthoino aduga kramai tawna ida akupa marol masu miyam da diamond radio tabiri ba sing youtube yengbiri ba sing da kangan biba lakpiram ba sigi da ma masilema bo thagachari ai busu diamond radio na smaina kaudana smaina khangam sakang mai khang na ba madi ai opinion sing mayam da share tawbina bagi damakta kaubirakuna wari sanajaba phangjaba ai gi yam thagachari amadi diamond radio bu matam kuina sangna mayam gi seba tawba ngamba hena sakhatpa oibiu haiduna ainu se sorgi mafamda khurumjari toinana service thagat phongtok sari viewers sing busu thagat phongtok sari una makku khurumjari